थाइना ममांगैदा लाइरबी लुख्राबी अमा लेरमी मागी जत्रा कौबा मचानुपा अमा लेरमी मचानुपा अदुना पाखंग फरकलबदा नोंगमा ममादा इपागा पोकमिन्नबा इखुरागा हिदिंगा ललोनबा चटके हायरकलबदा ममाना चटकनु यामना वाबा थबकनी हाइना थिंगबदु मचाना याखिदे मचाना चटके कन्ना हायजरकलबदा ममादु खांगबा ngamdaduna मखुरागी मनाक्ता चट्टुना हिदिंगा ललोनबा चटपा खरा यावहनबियु हायरुरे अहानबददी मखुराना हि होनबसु हैरोय तुम्फम चाफम खंगदबा अवाबा थबकनी यारमदे ममई थंगदा हंदक्तदी यावहनबियु वारगा मतुंगदा मरायना तोकजगनी हायजबदगी मखुरा अदु यानिंगदा यारे नोंगालगा चांगल चारगा जत्राना मखुरागा लोइनना हिदिंगा ललोनबा चटली नुमित निनी हुमनी लेप्तना तुरेंदा हि होंदुना असुम लाकपदा नुमित तारमदायदा अतोपा लम अमा थेंगनरे लम अदु हिंचाबीना चाथोखिबदगी मी कना अमता लेरमदे मखुराना हिदु लेराइदा पुनसिंदुना थनमलगा मचानुपा जत्रादा हि संगलमु ऐ चाना थक्नबा यंसांग नापी खरा थीरुगे हायरमलगा चटखी मखुराना चटख्रबा मतुंग ngaiहak लेरगा जत्राना नुपी मचा खरना वा ngangnabagi मखोल तारमी लुख्राबी मचा जत्राना हिदगी काखतलगा कोयेंग जेंगबदा मसक मतौ फजरबी लैसाबी अनिखकना फक्ता फमदुना सानदुना लैबदु उरे मफम चादना नारक अदुदा लैसाबी अनिना सानदुना लैबदु उबदा कना कनानो येंगे खंदुना मखोयगी मनाक ताना चंगसिली जत्रा उबदा लैसाबी अनि अदु मफम इखंग खंगहौदना मांगथोखरे मखोयना फमलंबा सनागी फक अदुदी मफम अदुदा तादुना लैहौरे जत्राना चंगसिलगा फक अदु पाइखतलगा कोयेंग जेंगलिंगैदा मखुरा सुहलक्तुना थेंगनरे हौखिबा थौदोक पुमनमक तंबदा मखुरादु ngakle मखुराना फरे इबुंगो मांगख्रबी लैसाबी अनिदु हेलोय ओइरंबा तारे नमा नचागी अवाबदु उबदा मखोय अनिना सनागी फक असि थंबिरंबनी हौजिक्ति सनागी फक असि पुदुना युमदा हलसी मखुरागी वादु ताबदा लुख्राबी मचा जत्राना खुरा ऐदी मखोय अनी अदु मीरा लायरा असेंबा अमा खंगद्रिबा मखै युमदा हल्लरोय खुराना फक असि पुरगा इमादा खरा पिबिरमु खुराना फत्ते लेहौगनु हाइना खामबदा याद्रबदा फरे इबुंगो नहाक लेहौरो ngasi तारीखनी सुबा नुमित्ता आई मफम असिदा मुक लाके नहाक लेसाबी अनि अदुगी असेंबा मरम खंगलगा मफम असिदा लेंगदना लेरमु असुमना ngangnaraga मखुरादी सनागी फक अदु पुदुना मयुमदा हनखी जत्राना थेंगनरिबा लेसाबी अनि अदु हयिंग ओनबा ngami amana sorarilgi machanupi menu leimani अतोपा अदुना पताल निंगथौगी मचानुपी लैनु लैमनी लैसाबी अनि अदुना फमदुना सानरंबा मफम अदुआइदा जत्राना कोइना लैदुना येंगबदा नुंगपाक अमा थेंगनै नुंगपाक अदु कांखतुना येंगबदा सुरुंग अमा थेंगनरे सुरुंग असिदा चंगदुना थीरुरगे खल्लदुना जत्राना सुरुंग मनुंगदा मामादुना कुमथरकले असुम असुम कुमथरकपना ममै थंगदा अंगानबा मफम अमा यौरे मदु पताल लैबाकनी लैखादा मथ्वाई पानबा अमता थेंगनदे महांगना असुम लाकपदा मकोई मानना फजरबा चावरबा पुखरी अमा थेंगनै पुखरी अदुगी मयाइदा nganu थंगोंग अनिखक चक्तादुना लैरमी पुखरी अदुगी मपानदा लैनु लैमना इरुजबा लोयरदुना मसम हातुना लैरमी लुख्राबी मचा जत्राना लैनु लैमा उबदा मांगखिबा लैसाबी अनिदुगी मनुंगदा अमनी खंगलदुना लोना नापी मरक्ता पाक्थदुना चटखरगा मसम हातलिबा लैनु लैमगी मखुजेंग पाइरुरे खंगौदना मखुजेंग पाइरकलबदा लैनु लैमसु हन्ना येंगथोरकपदा मागा थेंगनखिबा नुपा अदुनी खंगले जत्राना इबेमा नहाक नमु ताइबंग मीरा खोयुम लाइरा हंगलकलबदा लैनु लैमना आइदी पता लैबाक असिगी निंगथौगी मचानुपीनी इमिंगना लैनु लैमा कौवी इबुंगो नहाकपु ngасai इता मेनु लैमगा अखोय अनिना खुलोपी सानरिङैदा लाक्पा नुपा अदुरा हंगलकपदा जत्राना मानी नखोय अनिबु थिरकलिबनी खुमी मफम असिदा कुइना लैबा यादे येंगु लैबाक असिदा अइनतना मथ्वाई पानबा अमता लैत्रबनी हिंचाबी अमना अइबु पोकपा इपा इमादा नतना लैबाक असिदा लैरंबा मियाम पुमनमक चाथोख्रबनी महाक हौजिक मचिनजाक थीबा चटख्री हिंचाबी अदुना करिगुंबा लाक्लबदी इबुंगोसु थवाई मांगबा तारे जत्राना इबेमा आइदि नहाकपु पुदुना हनबा ngamloi सिरबसु चंगलबसु मदु मंगाइरे आइगी लाइबक्ता तंबनी असुमना वारी सारिङैदा हिंचाबी पाइरक्पा मखोल ताबदा जत्राना खुदक्ता मपाना ताकपिरंबा लैवादु मखुबाक्ता सोलगा
ꯃꯁꯥ ꯄꯨꯝꯕ ꯅꯥꯟꯊꯕꯗ ꯈꯨꯗꯛꯇ ꯁꯅꯥꯒꯤ ꯍꯌꯤꯡ ꯑꯣꯜꯂꯤ꯫ ꯂꯩꯅꯨ ꯂꯩꯃꯅ ꯁꯅꯥꯒꯤ ꯍꯌꯤꯡ ꯑꯗꯨ ꯂꯩꯄꯥꯛꯇꯒꯤ ꯂꯧꯈꯠꯂꯒ ꯃꯥꯒꯤ ꯃꯁꯥꯗ ꯇꯣꯡꯍꯜꯂꯤ꯫ ꯑꯗꯨꯗꯒꯤ ꯂꯩꯅꯨ ꯂꯩꯃ ꯑꯗꯨ ꯃꯌꯨꯝ ꯇꯥꯅ ꯆꯦꯜꯂꯛꯂꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯆꯥꯎꯔꯕ ꯁꯥꯃꯨ ꯂꯝꯁꯥ ꯑꯃ ꯐꯥꯗꯨꯅ ꯄꯨꯔꯛꯏ꯫ ꯁꯥꯃꯨ ꯑꯗꯨ ꯊꯝꯂꯒ ꯍꯤꯡꯆꯥꯕꯤꯗꯨꯅ "ꯃꯤꯁꯥ ꯆꯥꯅꯤꯡꯉꯤ, ꯃꯤꯅꯨ ꯅꯝꯃꯤꯗ" ꯍꯥꯏꯔꯛꯂꯕꯗ ꯂꯩꯅꯨ ꯂꯩꯃꯅ "ꯏꯕꯦꯟ, ꯇꯥꯏꯕꯪ ꯃꯤꯗꯤ ꯏꯇꯣꯝꯇꯅꯤ, ꯏꯕꯦꯟꯅ ꯆꯥꯒꯦ ꯈꯜꯂꯒꯅ ꯅꯁꯨ ꯑꯩꯕꯨ ꯆꯥꯕꯤꯔꯣ, ꯏꯁꯨꯕꯨꯗꯤ ꯀꯔꯤꯒꯤ ꯆꯥꯔꯨꯒꯗꯒꯦ" ꯍꯥꯏꯔꯝꯂꯒ ꯍꯤꯡꯆꯥꯕꯤꯅ ꯃꯥꯅ ꯐꯥꯔꯛꯄ ꯁꯥꯃꯨ ꯑꯗꯨ ꯆꯥꯊꯣꯛꯂꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯃꯥꯅ ꯆꯠꯈꯤꯕꯒ ꯁꯅꯥꯒꯤ ꯍꯌꯤꯡ ꯑꯣꯜꯂꯤꯕ ꯖꯥꯇ꯭ꯔꯥ ꯑꯗꯨ ꯑꯃꯨꯛ ꯃꯤ ꯑꯣꯜꯂꯛꯂꯤ꯫ ꯂꯩꯅꯨ ꯂꯩꯃꯒ ꯃꯈꯣꯏ ꯑꯅꯤꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯍꯥꯠꯂꯁꯤ ꯉꯥꯡꯅꯔꯦ꯫ ꯑꯗꯨꯗꯒꯤ ꯖꯇ꯭ꯔꯥꯅ ꯐꯛꯂꯥꯡꯗ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕ ꯂꯤꯔꯨꯡ ꯑꯗꯨ ꯇꯥꯞ ꯄꯥꯏꯕꯗ ꯑꯁꯣꯝꯗ ꯂꯥꯏꯔꯦꯟ ꯑꯆꯧꯕ ꯑꯃ ꯐꯥꯒꯗꯕꯒꯤ ꯂꯥꯛꯅꯔꯤꯕꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯃꯇꯨ ꯆꯨꯡꯉꯤ꯫ ꯃꯄꯥꯡꯒꯜ ꯈꯪꯆꯣꯜ ꯍꯦꯛ ꯁꯣꯟꯊꯩ꯫ ꯍꯤꯡꯆꯥꯕꯤꯅ ꯃꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯗꯨꯅ ꯂꯥꯏꯔꯦꯟ ꯐꯥꯕ ꯇꯣꯛꯇꯨꯅ ꯃꯌꯨꯝꯗ ꯄꯥꯏꯔꯛꯂꯤ꯫ ꯍꯤꯡꯆꯥꯕꯤꯅ ꯑꯔꯥꯞꯄꯗꯒꯤ ꯈꯣꯡꯗꯨꯅ ꯂꯥꯎꯗꯨꯅ ꯄꯥꯏꯔꯛꯄ ꯃꯈꯣꯜ ꯇꯥꯕꯗ ꯖꯇ꯭ꯔꯥꯅ ꯂꯤꯔꯨꯡ ꯑꯗꯨ ꯃꯇꯨꯞ ꯑꯅꯤ ꯊꯣꯛꯅ ꯊꯨꯗꯦꯛꯂꯦ꯫ ꯂꯤꯔꯨꯡ ꯍꯦꯛ ꯇꯦꯛꯄꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯃꯈ꯭ꯋꯥꯡ ꯇꯦꯛꯂꯦ꯫ ꯃꯈ꯭ꯋꯥꯡ ꯇꯦꯛꯂꯕꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯂꯩꯅꯨ ꯂꯩꯃ ꯍꯥꯠꯅꯕ ꯊꯨꯅ ꯌꯥꯡꯅ ꯄꯥꯏꯔꯛꯄꯅ ꯃꯌꯨꯝ ꯌꯧꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯕꯗ ꯖꯇ꯭ꯔꯥꯅ ꯌꯥꯜꯂꯤꯕ ꯇꯨꯝꯕꯥ ꯑꯗꯨ ꯂꯧꯊꯔꯒ ꯂꯩꯄꯥꯛꯇ ꯊꯥꯗꯗꯨꯅ ꯊꯨꯒꯥꯏꯔꯦ꯫ ꯄꯥꯏꯔꯝꯕ ꯍꯤꯡꯆꯥꯕꯤꯗꯨꯒꯤ ꯃꯀꯣꯛ ꯀꯥꯏꯗꯨꯅ ꯂꯩꯃꯥꯏꯊꯛꯇ ꯇꯥꯔꯦ꯫ ꯂꯩꯄꯥꯛꯇ ꯍꯦꯛ ꯇꯥꯕꯒ ꯁꯥꯡꯂꯕ ꯃꯈꯨꯠ ꯑꯗꯨ ꯇꯤꯡꯊꯣꯔꯛꯇꯨꯅ ꯂꯩꯅꯨ ꯂꯩꯃ, ꯖꯇ꯭ꯔꯥ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯥꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯖꯇ꯭ꯔꯥꯅ ꯁꯦꯝꯕꯥꯡ ꯃꯍꯨꯝ ꯑꯗꯨ ꯂꯧꯊꯔꯒ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯁꯦꯝꯕꯥꯡ 5 ꯑꯗꯨ ꯃꯈꯨꯠꯅ ꯄꯦꯠ ꯄꯦꯠ ꯃꯦꯠꯇꯨꯅ ꯍꯥꯠꯇꯣꯛꯂꯕꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯁꯨ ꯈꯪꯂꯥꯎ ꯂꯥꯎꯔꯝꯂꯒ ꯏ ꯑꯣꯗꯨꯅ ꯁꯤꯔꯦ꯫ ꯍꯤꯡꯆꯥꯕꯤ ꯁꯤꯔꯕꯗ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯂꯩꯅꯨ ꯂꯩꯃꯅ ꯃꯥꯒꯤ ꯉꯥꯅꯨ ꯊꯪꯒꯣꯡ 2 ꯀꯧꯔꯒ ꯃꯇꯥ ꯃꯦꯅꯨ ꯂꯩꯃ ꯀꯧꯔꯨꯁꯣ ꯊꯥꯈ꯭ꯔꯦ꯫ ꯉꯥꯅꯨ ꯊꯪꯒꯣꯡ 2 ꯑꯗꯨꯅ ꯁꯣꯔꯥꯔꯦꯜ ꯇꯥꯅ ꯄꯥꯏꯗꯨꯅ ꯃꯦꯅꯨ ꯂꯩꯃ ꯀꯧꯕ ꯆꯠꯈ꯭ꯔꯤꯉꯩꯗ ꯖꯇ꯭ꯔꯥ ꯑꯃꯗꯤ ꯂꯩꯅꯨ ꯂꯩꯃꯅ ꯁꯨꯔꯨꯡꯗꯒꯤ ꯊꯣꯔꯛꯂꯒ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯐꯝ ꯌꯧꯔꯒ ꯂꯩꯅꯨ ꯂꯩꯃꯅ "ꯏꯕꯨꯡꯉꯣ, ꯑꯩꯕꯨ ꯂꯧꯕꯤꯒꯦ ꯈꯜꯂꯕꯗꯤ ꯑꯩꯒꯤ ꯏꯇꯥ ꯃꯦꯅꯨ ꯂꯩꯃꯕꯨꯁꯨ ꯂꯧꯕꯤꯒꯗꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯌꯨꯝ ꯄꯥꯜꯂꯒꯨꯝꯁꯤ ꯉꯥꯡꯅꯩ꯫ ꯀꯔꯤꯒꯨꯝꯕ ꯌꯨꯝ ꯄꯥꯟꯕ ꯇꯥꯔꯕꯁꯨ ꯅꯨꯄꯥ ꯑꯃꯠꯇꯗ ꯄꯨꯟꯅ ꯄꯥꯟꯃꯤꯟꯅꯁꯤ ꯋꯥꯁꯛꯅꯩ꯫ ꯍꯣꯔꯦꯟ ꯏꯇꯥ ꯃꯦꯅꯨ ꯂꯩꯃꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯅꯤ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯔꯨꯁꯤ꯫ ꯏꯇꯥ ꯃꯦꯅꯨ ꯂꯩꯃꯅ ꯑꯩꯕꯨ ꯀꯧꯔꯒ ꯁꯨꯔꯨꯡꯗꯒꯤ ꯑꯩꯒꯤ ꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯄ ꯃꯇꯝꯗ ꯅꯍꯥꯛꯅ ꯃꯥꯒꯤ ꯃꯈꯨꯠ 2 ꯑꯗꯨ ꯐꯥꯎ." ꯂꯩꯅꯨ ꯂꯩꯃꯒꯤ ꯋꯥꯗꯨ ꯌꯥꯅꯤꯡꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯂꯩꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯦꯅꯨ ꯂꯩꯃ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯊꯨꯡꯂꯔꯦ꯫ ꯃꯦꯅꯨ ꯂꯩꯃꯅ ꯀꯧꯔꯛꯂꯕꯗ ꯂꯩꯅꯨ ꯂꯩꯃꯅ "ꯏꯇꯥ, ꯑꯩꯕꯨ ꯈꯨꯠ ꯄꯥꯏꯗꯨꯅ ꯁꯨꯔꯨꯡꯗꯒꯤ ꯈꯔ ꯆꯤꯡꯈꯠꯄꯤꯌꯨ" ꯍꯥꯏꯔꯛꯂꯕꯗ ꯃꯦꯅꯨ ꯂꯩꯃꯅ ꯅꯨꯡꯖꯥꯎ ꯑꯗꯨ ꯀꯥꯡꯈꯠꯂꯒ ꯂꯩꯅꯨ ꯂꯩꯃ ꯆꯤꯡꯈꯠꯀꯗꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯂꯥꯝꯃꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯖꯇ꯭ꯔꯥꯅ ꯃꯦꯅꯨ ꯂꯩꯃꯒꯤ ꯃꯈꯨꯠ 2 ꯑꯗꯨ ꯄꯥꯏꯔꯒ ꯁꯨꯔꯨꯡꯒꯤ ꯃꯄꯥꯟꯗ ꯆꯣꯡꯊꯣꯔꯛꯏ꯫ ꯂꯩꯅꯨ ꯂꯩꯃꯁꯨ ꯃꯊꯛꯇ ꯀꯥꯈꯠꯂꯛꯏ꯫ ꯊꯧꯗꯣꯛ ꯑꯗꯨ ꯎꯕꯗ ꯃꯦꯅꯨ ꯂꯩꯃꯗꯤ ꯉꯛꯄꯗ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯃꯦꯅꯨ ꯂꯩꯃꯅ ꯁꯥꯎꯗꯨꯅ "ꯏꯇꯥ, ꯑꯩꯗꯤ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯅ ꯁꯣꯛꯂꯦ, ꯀꯔꯝ ꯇꯧꯒꯅꯤ? ꯂꯥꯏꯔꯝꯂꯦꯟꯗ ꯇꯤꯟꯕꯁꯨ ꯌꯥꯔꯔꯣꯏ" ꯍꯥꯏꯔꯛꯂꯕꯗ "ꯁꯥꯎꯔꯒꯅꯨ, ꯏꯇꯥꯒ ꯑꯩꯒ ꯅꯨꯄꯥ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯁꯤ ꯋꯥꯁꯛꯅꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯑꯁꯤꯗ ꯂꯦꯞꯂꯤꯕ ꯑꯁꯤꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯅꯨꯄꯥ ꯑꯁꯤꯒ ꯂꯩꯃꯤꯟꯅꯔꯨꯔꯁꯤ" ꯍꯥꯏꯔꯛꯂꯦ꯫ ꯂꯩꯅꯨ ꯂꯩꯃꯒꯤ ꯋꯥꯗꯨ ꯃꯦꯅꯨ ꯂꯩꯃꯁꯨ ꯌꯥꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯌꯥꯅꯗꯨꯅ ꯍꯔꯥꯎꯅ ꯂꯩꯔꯤꯉꯩꯗ ꯍꯥꯏꯅꯈꯤꯕ ꯅꯨꯃꯤꯠ 9 ꯁꯨꯔꯗꯨꯅ ꯍꯤꯗꯤꯡꯒꯥ ꯂꯂꯣꯟꯕ ꯃꯈꯨꯔꯥ ꯑꯗꯨ ꯍꯤ ꯄꯨꯗꯨꯅ ꯖꯇ꯭ꯔꯥꯕꯨ ꯂꯧꯕ ꯂꯥꯛꯂꯦ꯫ ꯖꯇ꯭ꯔꯥꯅ ꯃꯈꯨꯔꯥꯗ ꯋꯥꯔꯝ ꯄꯨꯝꯅꯃꯛ ꯁꯨꯒꯥꯏꯅ ꯂꯤꯔꯦ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ 4 ꯍꯤ ꯇꯣꯡꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯈꯨꯔꯥꯅ ꯃꯇꯩꯃ ꯂꯨꯈ꯭ꯔꯥꯕꯤ ꯀꯧꯊꯣꯛꯇꯨꯅ ꯃꯃꯧ 2 ꯁꯤꯟꯅꯔꯦ꯫ ꯃꯦꯅꯨ ꯂꯩꯃꯒꯤ ꯇꯝꯐꯥ ꯈꯨꯗꯣꯞ ꯑꯃ ꯄꯨꯔꯛꯏ꯫ ꯇꯝꯐꯥ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕ ꯑꯗꯨꯒꯤ ꯃꯄꯥꯟꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯂꯩꯅꯕ ꯐꯖꯔꯕ ꯌꯨꯝ ꯑꯃ ꯁꯥꯍꯜꯂꯦ꯫ ꯃꯅꯥꯏ ꯃꯁꯦꯜ ꯑꯆꯥ ꯑꯊꯛ ꯃꯌꯥꯝꯁꯨ ꯄꯩꯍꯜꯂꯦ꯫ ꯇꯝꯐꯥ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕꯒꯤ ꯃꯇꯦꯡꯗꯒꯤ ꯃꯈꯣꯏ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯥꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯒꯤ ꯆꯟꯗ꯭ꯔꯀꯪꯔꯥꯡ ꯀꯧꯕ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯌꯥꯝꯅ ꯇꯟꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯜꯂꯤ, ꯃꯥꯒꯤ ꯃꯈꯨꯠꯅ ꯆꯥꯛ ꯆꯥꯕ ꯇꯟꯗꯨꯅ ꯃꯃꯥꯕꯨ ꯏꯟꯊꯜꯂꯤ꯫ ꯃꯇꯣꯝꯇ ꯄꯣꯛꯄꯅꯤ ꯈꯟꯗꯨꯅ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅꯗꯤ ꯃꯥꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯏ꯫ ꯃꯥꯕꯨ ꯄꯣꯛꯄ ꯃꯄꯥꯅ ꯄꯤꯛꯅ ꯍꯨꯟꯗꯣꯛꯂꯝꯕꯅ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯃꯥꯕꯨ ꯆꯥꯎꯅꯕ ꯌꯣꯛ ꯊꯥꯛꯏ꯫ ꯌꯥꯝꯅ ꯋꯥꯅ ꯌꯣꯛ ꯊꯥꯛꯂꯛꯄ ꯃꯆꯥꯅꯨꯄꯥ ꯆꯟꯗ꯭ꯔꯀꯪꯔꯥꯡꯗꯨ ꯄꯥꯈꯪ ꯐꯥꯔꯛꯂꯦ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯊꯕꯛ ꯑꯃꯠꯇ ꯁꯨꯗꯅ ꯁꯨꯃꯥꯡꯗ ꯉꯥꯍꯧ ꯉꯥꯍꯧ ꯆꯠꯂꯝꯂꯒ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯇꯨꯝꯕꯅ ꯃꯥꯒꯤ ꯃꯊꯧꯅꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯁꯨꯝꯅ ꯆꯥꯔ ꯇꯨꯝꯃ ꯇꯧꯗꯨꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯂꯦꯜꯂꯤ꯫
ꯃꯍꯥꯛꯅ ꯃꯃꯥꯟꯅꯕ ꯑꯃꯠꯇꯒ ꯇꯤꯟꯅꯗꯦ, ꯃꯄꯥꯟ ꯊꯣꯛꯇꯦ꯫ ꯃꯆꯥꯅꯨꯄꯥ ꯄꯥꯈꯪ ꯑꯗꯨꯒꯤ ꯃꯕꯨꯛ ꯊꯟꯅꯅꯕ ꯍꯣꯠꯅꯕꯗ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨ ꯃꯀꯣꯛ ꯃꯃꯩ ꯈꯪꯗ꯭ꯔꯦ꯫ ꯂꯥꯏꯔꯕꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯖꯤꯜꯂꯛꯂꯦ꯫ ꯃꯩꯇꯩ ꯋꯥꯍꯩꯗ ꯂꯥꯏꯔꯕꯅ ꯆꯔꯤ ꯇꯠꯂꯤ, ꯆꯥꯗꯕꯅ ꯄꯨꯛ ꯄꯥꯏꯗꯨꯅ ꯈꯥꯡꯂꯦ, ꯂꯩꯇꯕꯅ ꯃꯐꯤ ꯁꯦꯠꯄ ꯊꯨꯡꯗꯗꯨꯅ ꯆꯔꯨꯅ ꯅꯥꯃꯩ ꯁꯦꯝꯂꯦ ꯍꯥꯏꯅꯕꯗꯨ ꯃꯃꯥ ꯃꯆꯥꯗ ꯊꯣꯛꯂꯦ꯫ ꯑꯗꯨ ꯐꯥꯎꯕꯗ ꯆꯟꯗꯀꯪꯅꯥꯡꯗꯤ ꯇꯟꯕꯗꯒꯤ ꯏꯀꯥꯏꯕ ꯈꯪꯗꯦ, ꯃꯃꯥꯅ ꯋꯥꯕꯁꯨ ꯎꯗꯦ꯫ ꯅꯣꯡꯃꯗꯤ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯕ ꯎ ꯁꯨꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯐꯝꯗ ꯃꯆꯥꯅꯨꯄꯥ ꯆꯟꯗꯀꯪꯅꯥꯡꯗꯨ ꯊꯕꯛ ꯁꯨꯕ ꯈꯔ ꯌꯥꯎꯍꯟꯕꯤꯌꯨ ꯁꯤꯟꯅꯔꯝꯃꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯒꯤ ꯂꯩꯇ ꯂꯥꯏꯔꯕ ꯎꯕꯗ ꯅꯨꯡꯁꯤꯗꯨꯅ ꯎ ꯁꯨꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯆꯟꯗꯀꯪꯅꯥꯡ ꯑꯗꯨ ꯎ ꯁꯨꯕ ꯍꯩꯅꯕ ꯇꯝꯕꯤꯒꯦ ꯈꯜꯂꯤ꯫ ꯇꯧꯏꯒꯨꯝꯕꯁꯨ ꯆꯟꯗꯀꯪꯅꯥꯡꯗꯤ ꯇꯟꯕꯅ ꯃꯈꯨꯠꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇ ꯇꯧ ꯌꯥꯈꯤꯗꯦ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯎ ꯁꯨꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅꯇ ꯂꯩ꯫ ꯃꯥꯅ ꯆꯜꯂꯤꯕ ꯀꯥꯡꯊꯣꯟ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅꯇ ꯂꯩ, ꯍꯩꯅꯕ ꯃꯈꯨꯠꯅ ꯁꯨꯒꯦꯗꯤ ꯈꯛ ꯈꯟꯗꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯅꯣꯡꯃꯗꯤ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯃꯆꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯌꯦꯡꯒꯗꯕꯒꯤ ꯍꯛꯆꯥꯡ ꯉꯝꯗꯦ ꯍꯥꯏꯁꯤꯟꯅꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨ ꯃꯃꯥꯅ ꯀꯩꯊꯦꯜ ꯀꯥꯗ꯭ꯔꯕꯗ ꯃꯈꯣꯏ ꯑꯅꯤ ꯆꯔꯥ ꯍꯦꯜꯂꯦ꯫ ꯑꯌꯨꯛ ꯑꯗꯨꯗꯤ ꯑꯆꯣꯏ ꯑꯄꯥ ꯎꯍꯩ ꯋꯥꯍꯩ ꯈꯔ ꯊꯤꯗꯨꯅ ꯆꯥꯔꯒ ꯏꯁꯤꯡ ꯊꯛꯆꯤꯟꯗꯨꯅ ꯃꯕꯨꯛ ꯊꯜꯂꯦ꯫ ꯅꯨꯃꯤꯗꯥꯡꯗꯗꯤ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯗꯨꯅ ꯆꯔꯥ ꯍꯦꯟꯕꯗ ꯆꯥꯛ ꯂꯥꯝꯕꯅ ꯆꯟꯗꯀꯪꯅꯥꯡ ꯑꯍꯤꯡ ꯅꯣꯡꯁꯣꯏꯕ ꯇꯨꯝꯕ ꯌꯥꯈꯤꯗꯦ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯉꯥꯏꯍꯥꯛꯇꯪ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯀꯥꯎꯗꯨꯅ ꯎꯔꯣꯟ ꯇꯨꯝꯊꯈꯤ꯫ ꯃꯥꯅ ꯍꯦꯛ ꯇꯨꯝꯊꯕꯒ ꯃꯃꯪꯗ ꯃꯥꯒꯤ ꯑꯣꯖꯥ ꯎ ꯁꯨꯕ ꯅꯨꯄꯥꯗꯨ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯍꯩꯔꯤꯕ ꯃꯍꯩ ꯃꯁꯤꯡ ꯄꯨꯝꯅꯃꯛ ꯅꯍꯥꯛ ꯍꯩꯖꯔꯣ ꯍꯥꯏꯅ ꯃꯁꯥꯗ ꯅꯥꯟꯕꯤꯔꯝꯃꯤ꯫ ꯑꯣꯖꯥꯒꯤ ꯃꯐꯝꯗꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯊꯧꯖꯥꯜ ꯑꯗꯨ ꯍꯦꯛ ꯐꯪꯕꯗ ꯃꯍꯥꯛ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯕ ꯐꯥꯎꯕꯗ ꯍꯧꯒꯠꯇꯕ ꯃꯍꯥꯛꯇꯨ ꯅꯨꯃꯤꯠꯇꯨꯗꯗꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯍꯧꯒꯠꯇꯨꯅ ꯀꯥꯆꯤꯟꯗ ꯉꯥꯔꯤꯕ ꯁꯤꯡꯖꯪ ꯑꯗꯨ ꯄꯥꯏꯔꯒ ꯆꯤꯡꯗ ꯎ ꯌꯥꯟꯕ ꯆꯠꯈꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯗ ꯃꯍꯥꯛꯅ ꯁꯤꯡꯖꯪ ꯂꯦꯡꯊꯣꯛ ꯅꯥꯔꯒ ꯆꯦꯟꯅ ꯂꯥꯛꯄꯅ ꯊꯌꯥꯂꯣꯛ ꯌꯧꯔꯦ꯫ ꯆꯟꯗꯀꯪꯅꯥꯡꯅ ꯂꯣꯛꯅꯨꯡ ꯇꯝꯅ ꯆꯪꯁꯤꯜꯂꯒ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯅ ꯂꯦꯞꯇꯅ ꯂꯥꯎꯔꯛꯏ꯫ ꯆꯟꯗꯀꯪꯅꯥꯡꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯃꯃꯥꯡꯗ ꯍꯧꯔꯤꯕ ꯇꯥꯏꯃꯔꯦꯟ ꯀꯧꯕ ꯂꯥꯏꯑꯣꯏꯔꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯅ ꯑꯩ ꯂꯩ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯇꯣꯝꯇ ꯒꯦ ꯒꯦ ꯈꯣꯡꯂꯛꯏ꯫ ꯑꯩꯅ ꯌꯥꯟꯒꯗꯕ ꯎꯗꯤ ꯑꯁꯤꯅꯤ ꯈꯟꯗꯨꯅ ꯆꯟꯗꯀꯪꯅꯥꯡꯅ ꯆꯪꯁꯤꯜꯂꯒ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯤꯡꯖꯪ ꯑꯗꯨꯅ ꯎꯗ ꯊꯥꯕꯗ ꯏ ꯊꯣꯛꯄꯗꯨ ꯍꯧꯅ ꯃꯥꯅꯦ ꯈꯟꯗꯨꯅ ꯃꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯗꯅ ꯍꯧꯔꯤꯕ ꯎꯖꯥꯎ ꯑꯗꯨ ꯌꯥꯟꯊꯨꯔꯒ ꯃꯇꯨꯞ 8 ꯊꯣꯛꯅ ꯀꯛꯇꯨꯅ ꯃꯁꯥ ꯃꯔꯦꯡ ꯍꯤꯗꯣꯛꯂꯒ ꯄꯩꯔꯦ꯫ ꯍꯧꯔꯤꯕ ꯎꯔꯤ ꯑꯃꯅ ꯎ ꯃꯇꯨꯞ 8 ꯑꯗꯨ ꯀꯟꯅ ꯄꯨꯟꯁꯤꯜꯂꯦ꯫ ꯑꯗꯨꯗꯒꯤ ꯎꯔꯤ ꯃꯇꯣꯟꯗꯨ ꯄꯥꯏꯔꯒ ꯁꯥ ꯁꯟ ꯆꯤꯡꯕꯒꯨꯝꯅ ꯏꯋꯥ ꯋꯥꯗꯅ ꯃꯌꯨꯝ ꯇꯥꯅ ꯆꯤꯡꯗꯨꯅ ꯄꯨꯔꯛꯏ꯫ ꯃꯥꯅ ꯆꯤꯡꯗ ꯎ ꯌꯥꯟꯕ ꯆꯠꯈ꯭ꯔꯤꯉꯩꯗ ꯃꯃꯥꯅ ꯃꯥꯒꯤ ꯆꯥꯅꯕ ꯆꯥꯛ ꯊꯣꯡꯗꯨꯅ ꯊꯝꯕꯤꯔꯦ꯫ ꯃꯆꯥꯅ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯦ꯫ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯗ ꯆꯟꯗꯀꯪꯅꯥꯡꯅ ꯑꯆꯧꯕ ꯎ ꯃꯇꯨꯞ 8 ꯑꯗꯨ ꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯒ ꯁꯨꯃꯥꯡꯗ ꯊꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯃꯥ ꯃꯆꯥ ꯆꯥꯛ ꯆꯥꯃꯤꯟꯅꯔꯒ ꯇꯨꯝꯈꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯃꯃꯥꯅ ꯂꯧꯕꯨꯛꯇꯒꯤ ꯌꯦꯂꯥꯡ ꯀꯦꯡꯉꯣꯏ ꯍꯦꯛꯂꯒ ꯀꯩꯊꯦꯜꯗ ꯌꯣꯟꯕ ꯆꯠꯈ꯭ꯔꯤꯉꯩꯗ ꯆꯟꯗꯀꯪꯅꯥꯡꯅ ꯎ ꯃꯇꯨꯞ 8 ꯑꯗꯨꯅ ꯐꯖꯔꯕ ꯀꯥꯡꯊꯣꯜ ꯑꯃ ꯆꯜꯂꯤ꯫ ꯆꯟꯗꯀꯪꯅꯥꯡꯅ ꯃꯥꯡꯒꯣꯟꯗ ꯀꯥꯈꯠꯂꯨ ꯍꯥꯏꯔꯛꯂꯕꯗ ꯀꯥꯡꯊꯣꯜ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯄꯥꯟꯕꯒꯨꯝ ꯃꯇꯣꯝꯇ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯤ꯫ ꯃꯗꯨ ꯎꯕꯗ ꯆꯟꯗꯀꯪꯅꯥꯡ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯃꯃꯥꯅ ꯀꯩꯊꯦꯜꯗꯒꯤ ꯀꯨꯝꯂꯛꯄꯗ ꯐꯖꯔꯕ ꯀꯥꯡꯊꯣꯜ ꯑꯃ ꯃꯥꯡꯒꯣꯜꯗ ꯂꯩꯔꯝꯕ ꯎꯕꯗ ꯉꯛꯂꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯀꯅꯥꯒꯤ ꯀꯥꯡꯊꯣꯜꯅꯣ ꯍꯪꯂꯛꯏ꯫ ꯆꯟꯗꯀꯪꯅꯥꯡꯅ ꯑꯩꯅ ꯆꯟꯕ ꯀꯥꯡꯊꯣꯜꯅꯤ ꯈꯨꯝꯂꯛꯄ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨ ꯅꯨꯡꯉꯥꯏꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯌꯨꯛꯀꯤ ꯆꯥꯛ ꯏꯟꯁꯥꯡ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯆꯟꯗꯀꯪꯅꯥꯡꯅ ꯃꯃꯥꯗ ꯀꯥꯡꯊꯣꯜ ꯑꯗꯨ ꯄꯨꯔꯒ ꯀꯩꯊꯦꯜꯗ ꯌꯣꯜꯂꯨꯁꯨ ꯍꯥꯏꯔꯛꯏ꯫ ꯃꯃꯥꯅ ꯑꯁꯨꯛ ꯆꯥꯎꯕ ꯀꯥꯡꯊꯣꯜ ꯑꯁꯤꯕꯨ ꯑꯩꯅ ꯀꯔꯝꯅ ꯄꯨꯒꯗꯒꯦ ꯍꯪꯂꯛꯂꯕꯗ ꯆꯟꯗꯀꯪꯅꯥꯡꯅ ꯃꯇꯨꯡꯗ ꯁꯥꯖꯩ ꯄꯥꯏꯔꯒ ꯍꯣꯏ ꯍꯣꯏꯗꯨꯅ ꯃꯈꯣꯡꯅ ꯃꯔꯥꯏꯅ ꯆꯠꯆꯅꯤ ꯈꯨꯝꯂꯛꯏ꯫ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥꯗꯨ ꯉꯛꯄꯗ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯃꯃꯜꯗꯤ ꯀꯌా ꯂꯧꯒꯅꯤ ꯍꯪꯂꯛꯂꯕꯗ ꯃꯃꯜ ナꯏꯗꯦ ꯈꯨꯝꯃꯨ ꯍꯥꯏꯅ ꯃꯃꯥꯗ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯆꯟꯗꯀꯪꯅꯥꯡꯅ ꯁꯨꯃꯥꯡꯗ ꯀꯨꯝꯊꯔꯣ ꯍꯥꯏꯔꯛꯂꯕꯗ ꯀꯥꯡꯊꯣꯜꯗꯨ ꯃꯇꯣꯝꯇ ꯁꯨꯃꯥꯡꯗ ꯀꯨꯝꯊꯖꯩ꯫ ꯀꯥꯡꯊꯣꯜ ꯑꯗꯨꯒꯤ ꯃꯇꯧ ꯎꯕꯗ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯗꯨ ꯉꯛꯂꯦ꯫ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯁꯥꯖꯩ ꯑꯃ ꯄꯥꯏꯔꯒ ꯁꯥ ꯁꯟ ꯍꯣꯏꯕꯒꯨꯝ ꯀꯥꯡꯊꯣꯜ ꯑꯗꯨ ꯀꯩꯊꯦꯜ ꯇꯥꯅ ꯍꯣꯏꯗꯨꯅ ꯄꯨꯔꯛꯏ꯫ ꯃꯊ꯭ꯋꯥꯏ ꯄꯥꯟꯕ ꯁꯥ ꯁꯟꯒꯨꯝꯅ ꯃꯈꯣꯡꯅ ꯃꯇꯣꯝꯇ ꯆꯠꯆꯕ ꯀꯥꯡꯊꯣꯜ ꯑꯗꯨ ꯎꯕꯗ ꯂꯝꯕꯤꯗ ꯆꯠꯂꯝꯕ ꯃꯤ ꯄꯨꯝꯅꯃꯛꯅ ꯉꯛꯇꯨꯅ ꯂꯦꯞꯇꯨꯅ ꯌꯦꯡꯅꯈꯤ꯫ ꯂꯨꯈ꯭ꯔꯥꯕꯤꯅ ꯀꯥꯡꯊꯣꯜ ꯑꯗꯨ ꯀꯩꯊꯦꯜ ꯇꯥꯅ ꯍꯣꯏꯗꯨꯅ ꯄꯨꯔꯛꯄꯗ ꯂꯝꯕꯤꯗ ꯅꯤꯡꯊꯧꯅ ꯃꯅꯥꯏꯁꯤꯡꯒ ꯂꯣꯏꯅꯅ ꯁꯥ ꯇꯥꯟꯕ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯄꯗ ꯊꯦꯡꯅꯔꯦ꯫ ꯑꯉꯛꯄ ꯊꯧꯑꯣꯡ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯧꯅ ꯅꯨꯄꯤꯗꯨ ꯀꯥꯡꯊꯣꯜꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡꯗ ꯄꯨꯔꯛꯎ ꯍꯥꯏꯅ ꯃꯅꯥꯏꯁꯤꯡꯗ ꯌꯥꯊꯪ ꯄꯤꯔꯝꯂꯒ ꯅꯤꯡꯊꯧꯗꯤ ꯆꯠꯈ꯭ꯔꯦ꯫
ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯃꯅꯥꯏꯁꯤꯡꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨ ꯀꯥꯡꯊꯣꯜꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛ ꯇꯥꯟꯅ ꯄꯨꯔꯛꯏ꯫ ꯐꯖꯔꯕ ꯀꯥꯡꯊꯣꯜ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯧꯅ ꯄꯥꯝꯃꯟꯈ꯭ꯔꯗꯨꯅ ꯃꯃꯜ ꯀꯌꯥ ꯂꯧꯒꯗꯒꯦ ꯍꯪꯂꯛꯏ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯨꯈ꯭ꯔꯥꯕꯤꯅ ꯃꯈꯨꯠ ꯂꯣꯟꯅꯔꯒ ꯅꯅꯥꯏ ꯑꯩꯒꯤ ꯀꯥꯡꯊꯣꯜ ꯑꯁꯤ ꯃꯃꯜ ꯅꯥꯏꯗꯦ ꯍꯪꯒꯠꯂꯤ꯫ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯅꯨꯄꯤ ꯅꯍꯥꯛꯀꯤ ꯀꯥꯡꯊꯣꯜꯒꯤ ꯃꯃꯜꯗꯤ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯂꯧꯔꯣ ꯂꯥꯎ ꯍꯥꯏꯔꯛꯄ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯗꯨ ꯇꯥꯕꯗ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯍꯟꯈꯤ꯫ ꯅꯨꯃꯤꯗꯥꯡꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯆꯥꯟꯕ ꯁꯦꯂꯨꯡꯖꯥꯎꯅ ꯅꯤꯡꯊꯧꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯀꯥꯡꯊꯣꯜ ꯑꯗꯨ ꯃꯊꯛꯇ ꯃꯣꯝꯄꯥꯛ ꯑꯍꯟꯕ ꯑꯃ ꯊꯥꯔꯒ ꯃꯔꯥꯏꯕꯛ ꯀꯠꯇꯨꯅ ꯀꯥꯈꯠꯂꯒ ꯍꯤꯞꯄꯤ꯫ ꯑꯩꯅ ꯍꯤꯞꯂꯤꯕ ꯀꯥꯡꯊꯣꯜ ꯑꯁꯤ ꯑꯆꯝꯕ ꯀꯥꯡꯊꯣꯜ ꯅꯠꯇꯦ ꯈꯟꯗꯨꯅ ꯁꯦꯂꯨꯡꯖꯥꯎꯅ ꯍꯤꯞꯅ ꯑꯍꯤꯡ ꯅꯣꯡ ꯁꯣꯏꯕ ꯇꯨꯝꯗꯕ ꯃꯈꯩ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩ꯫ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯔꯛꯇꯕ ꯅꯣꯡꯌꯥꯏ ꯆꯕꯨꯛ ꯂꯣꯝꯂꯛꯂꯕꯗ ꯀꯥꯡꯊꯣꯜ ꯃꯈꯣꯡ ꯃꯔꯤ ꯑꯗꯨ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯂꯤ꯫ ꯆꯤꯡꯈꯩ ꯊꯪꯕ ꯀꯥꯡꯊꯣꯜ ꯃꯈꯣꯡ ꯑꯗꯨꯅ ꯏꯇꯥꯎ ꯑꯍꯨꯝꯃꯛ ꯑꯩ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯌꯧꯔꯛꯂꯤ꯫ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯔꯛꯇ꯭ꯔꯦ꯫ ꯋꯥꯔꯕꯁꯨ ꯋꯥꯅ ꯏꯇꯥꯎ ꯑꯍꯨꯝꯅ ꯑꯃꯨꯛꯇ ꯄꯨꯕꯤꯔꯝꯃꯨ ꯑꯩ ꯉꯥꯏꯍꯥꯛꯇ ꯆꯠꯊꯣꯛꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯤꯡꯈꯩ ꯊꯪꯕ ꯀꯥꯡꯊꯣꯜ ꯃꯈꯣꯡ ꯑꯗꯨ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒ ꯆꯠꯈꯤ꯫ ꯉꯥꯏꯍꯥꯛ ꯆꯠꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯆꯪꯂꯛꯇꯨꯅ ꯑꯃꯨꯛ ꯄꯨꯔꯩ꯫ ꯀꯥꯡꯊꯣꯜ ꯃꯈꯣꯡ ꯑꯍꯨꯝꯅ ꯏꯇꯥꯎꯅ ꯆꯠꯊꯣꯛꯎꯕꯗꯤ ꯀꯔꯤ ꯀꯔꯤ ꯎꯔꯛꯄꯒꯦ ꯍꯪꯂꯛꯂꯕꯗ ꯆꯠꯊꯣꯛꯎꯕ ꯀꯥꯡꯊꯣꯜ ꯃꯈꯣꯡ ꯑꯗꯨꯅ ꯑꯩꯅ ꯆꯤꯡꯈꯩ ꯄꯥꯡꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯌꯦꯡꯕꯗ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯐꯠꯇꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯊꯦꯡꯅꯔꯛꯇꯦ ꯈꯨꯝꯂꯛꯏ꯫ ꯑꯗꯨꯗꯒꯤ ꯀꯧꯕ꯭ꯔꯨ ꯊꯪꯕ ꯀꯥꯡꯊꯣꯜ ꯃꯈꯣꯡ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯣꯏ ꯑꯍꯨꯝꯗ ꯁꯤꯟꯅꯔꯝꯂꯒ ꯆꯠꯈꯤ꯫ ꯃꯍꯥꯛꯁꯨ ꯉꯥꯏꯍꯥꯛ ꯆꯠꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯆꯪꯂꯛꯇꯨꯅ ꯑꯃꯨꯛ ꯄꯨꯔꯩ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯏꯇꯥꯎꯅ ꯀꯧꯕ꯭ꯔꯨ ꯄꯥꯡꯅ ꯆꯠꯊꯣꯛꯎꯕꯗꯤ ꯀꯔꯤ ꯀꯔꯤ ꯊꯦꯡꯅꯔꯛꯄꯒꯦ ꯍꯪꯕꯗ ꯀꯔꯤꯁꯨ ꯊꯦꯡꯅꯔꯛꯇꯦ ꯂꯩꯕꯥꯛ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ ꯌꯥꯏꯐꯔꯤ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯦ ꯈꯨꯝꯂꯛꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯣꯏꯔꯥꯡ ꯂꯥꯏꯖꯤ ꯄꯥꯡꯕ ꯀꯥꯡꯊꯣꯜ ꯃꯈꯣꯡ ꯑꯗꯨꯁꯨ ꯃꯈꯣꯏ ꯑꯍꯨꯝꯗ ꯁꯤꯟꯅꯔꯝꯂꯒ ꯃꯄꯥꯜ ꯊꯣꯛꯈꯤ꯫ ꯃꯍꯥꯛꯁꯨ ꯉꯥꯏꯍꯥꯛ ꯆꯠꯊꯣꯛꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯆꯪꯂꯛꯇꯨꯅ ꯄꯨꯔꯩ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯏꯇꯥꯎꯅ ꯃꯣꯏꯔꯥꯡ ꯂꯥꯏꯖꯤ ꯄꯥꯡꯅ ꯆꯠꯊꯣꯛꯎꯕꯗꯗꯤ ꯀꯔꯤ ꯀꯔꯤ ꯎꯔꯛꯄꯒꯦ ꯍꯪꯕꯗꯁꯨ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯐꯠꯇꯕ ꯎꯔꯛꯇꯦ ꯂꯩꯕꯥꯛ ꯑꯁꯤ ꯑꯋꯥ ꯑꯅꯥ ꯂꯩꯇꯦ ꯃꯔꯥ ꯇꯞꯅ ꯄꯥꯜꯂꯤ ꯈꯨꯝꯃꯤ꯫ ꯏꯀꯣꯟ ꯀꯣꯟꯕꯗ ꯃꯩꯔꯝ ꯄꯥꯡꯕ ꯀꯥꯡꯊꯣꯜ ꯃꯈꯣꯡ ꯑꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗ ꯁꯤꯟꯅꯔꯝꯂꯒ ꯃꯩꯔꯝ ꯄꯥꯡꯅ ꯆꯠꯈꯤ꯫ ꯃꯍꯥꯛꯇꯤ ꯑꯇꯩ ꯀꯥꯡꯊꯣꯜ ꯃꯈꯣꯡ ꯑꯍꯨꯝꯗꯧꯅ ꯊꯨꯅ ꯍꯟꯖꯤꯜꯂꯛꯇꯦ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯍꯟꯖꯤꯜꯂꯛꯇꯨꯅ ꯄꯨꯔꯩ꯫ ꯏꯇꯥꯎꯅ ꯑꯁꯨꯛ ꯀꯨꯏꯅ ꯆꯠꯊꯣꯛꯎꯕꯗꯤ ꯀꯗꯥꯏ ꯌꯧꯔꯨꯕꯒꯦ ꯍꯥꯏꯅ ꯀꯥꯡꯊꯣꯜ ꯃꯈꯣꯡ ꯑꯍꯨꯝꯅ ꯍꯪꯂꯛꯂꯕꯗ ꯏꯇꯥꯎꯁꯤꯡꯕꯨ ꯑꯩꯗꯤ ꯑꯣꯟꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃ ꯊꯦꯡꯅꯗꯨꯅ ꯈꯔ ꯀꯨꯏꯊꯣꯛꯈ꯭ꯔꯦ꯫ ꯑꯩꯅ ꯃꯩꯔꯝ ꯄꯥꯡꯅ ꯑꯁꯨꯝ ꯆꯠꯈꯤꯕꯗ ꯀꯩꯊꯦꯜ ꯑꯃ ꯊꯦꯡꯅꯩ꯫ ꯀꯩꯊꯦꯜ ꯑꯗꯨꯒꯤ ꯃꯌꯥꯏꯃꯛꯇꯗ ꯍꯅꯨꯕꯤ ꯑꯃ ꯃꯈꯣꯡ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯇꯦꯡꯊꯥ ꯅꯥꯑꯣꯏꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯦꯡꯂꯕ ꯑꯍꯤꯡꯗ ꯀꯞꯂꯤꯕ ꯍꯅꯨꯕꯤ ꯑꯗꯨ ꯀꯅꯥꯅꯣ ꯈꯪꯅꯤꯡꯗꯨꯅ ꯑꯩꯅ ꯆꯪꯁꯤꯟꯗꯨꯅ ꯍꯪꯕꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯩꯗꯤ ꯂꯝ ꯑꯁꯤ ꯀꯣꯜꯂꯤꯕ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤꯅꯤ ꯈꯨꯝꯂꯛꯏ꯫ ꯑꯩꯅ ꯏꯕꯦꯜ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯍꯪꯕꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯁꯤ ꯃꯊ꯭ꯋꯥꯏ ꯃꯥꯡꯕ ꯇꯥꯔꯦ ꯈꯜꯂꯨꯕꯗ ꯃꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯗꯨꯅ ꯑꯩꯅ ꯇꯦꯡꯊꯥꯗꯨꯅ ꯀꯞꯂꯤꯕꯅꯤ ꯈꯨꯝꯂꯛꯏ꯫ ꯑꯗꯨꯗꯤ ꯏꯕꯦꯜ ꯀꯔꯝ ꯇꯧꯔꯒ ꯅꯤꯡꯊꯧꯒꯤ ꯃꯊ꯭ꯋꯥꯏ ꯀꯟꯕ ꯌꯥꯒꯗꯒꯦ ꯍꯪꯕꯗ ꯍꯌꯦꯡ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝꯗ ꯅꯤꯡꯊꯧꯅ ꯇꯨꯝꯅꯤꯡꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯃꯅꯥꯏ ꯃꯁꯦꯜ ꯀꯅꯥ ꯑꯃꯠꯇ ꯆꯪꯍꯟꯗꯅ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯃꯇꯣꯝꯇ ꯍꯤꯞꯇꯨꯅ ꯂꯩꯒꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯕ ꯂꯤꯟ ꯑꯃ ꯃꯐꯝ ꯏꯈꯪ ꯈꯪꯍꯧꯗꯅ ꯆꯣꯡꯊꯣꯔꯛꯇꯨꯅ ꯇꯨꯝꯂꯤꯕ ꯅꯤꯡꯊꯧ ꯑꯗꯨ ꯆꯤꯛꯀꯗꯕꯒꯤ ꯐꯃꯨꯡꯗ ꯀꯥꯈꯠꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯤꯟ ꯑꯗꯨ ꯃꯇꯨꯞ 8 ꯊꯣꯛꯅ ꯀꯛꯇꯨꯅ ꯍꯥꯠꯂꯒ ꯂꯨꯈꯨꯝꯗ ꯃꯀꯣꯛ ꯃꯃꯩ ꯑꯣꯟꯊꯣꯛꯅꯗꯨꯅ ꯐꯨꯝꯖꯤꯜꯂꯕꯗꯤ ꯅꯤꯡꯊꯧꯒꯤ ꯃꯊ꯭ꯋꯥꯏ ꯀꯟꯕ ꯉꯝꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯅꯨꯕꯤ ꯑꯗꯨ ꯃꯥꯡꯈꯤ꯫ ꯑꯁꯨꯝꯅ ꯀꯥꯡꯊꯣꯜ ꯃꯈꯣꯡ ꯃꯔꯤꯅ ꯑꯍꯤꯡꯗ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯃꯊꯛꯇ ꯍꯤꯞꯂꯤꯕ ꯁꯦꯂꯨꯡꯖꯥꯎ ꯑꯗꯨ ꯀꯤꯕꯅ ꯇꯨ ꯆꯨꯡꯂꯦ꯫ ꯃꯍꯥꯛꯅ ꯐꯃꯨꯡꯗ ꯍꯤꯞꯅ ꯅꯤꯡꯊꯧꯒꯤ ꯃꯊ꯭ꯋꯥꯏ ꯀꯟꯒꯦ ꯃꯄꯨꯛꯅꯤꯡꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯣꯡ ꯉꯥꯜꯂꯛꯇꯨꯅ ꯀ꯭ꯋꯥꯛ ꯈꯣꯡꯂꯛꯂꯦ꯫ ꯀꯥꯡꯊꯣꯜ ꯃꯈꯣꯡ ꯃꯔꯤ ꯑꯗꯨꯁꯨ ꯋꯥꯔꯤ ꯁꯥꯕ ꯇꯣꯛꯈ꯭ꯔꯦ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯁꯦꯂꯨꯡꯖꯥꯎꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯒ ꯃꯁꯥ ꯑꯗꯨ ꯁꯦꯡꯅ ꯏꯔꯨꯖꯊꯣꯛꯂꯦ꯫ ꯑꯍꯤꯡꯗ ꯀꯥꯡꯊꯣꯜ ꯃꯈꯣꯡ ꯃꯔꯤꯅ ꯁꯥꯈꯤꯕ ꯋꯥꯔꯤ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯐꯝꯗ ꯍꯥꯏꯗꯣꯛꯇꯦ꯫ ꯁꯦꯂꯨꯡꯖꯥꯎꯅ ꯃꯈꯨꯠꯇ ꯊꯧꯔꯕ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯔꯒ ꯀꯅꯥ ꯑꯃꯠꯇ ꯎꯍꯟꯗꯅ ꯅꯤꯡꯊꯧꯒꯤ ꯐꯃꯨꯡ ꯊꯥꯔꯤꯕ ꯇꯨꯝꯐꯝ ꯀꯥ ꯑꯗꯨꯗ ꯂꯣꯟꯅ ꯆꯪꯗꯨꯅ ꯂꯣꯠꯈꯤ꯫ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯕꯗ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯀꯥꯗ ꯃꯅꯥꯏ ꯃꯁꯦꯜ ꯀꯅꯥ ꯑꯃꯠꯇ ꯌꯥꯎꯗꯅ ꯇꯨꯝꯕ ꯆꯪꯂꯛꯏ꯫ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯐꯃꯨꯡꯗ ꯑꯁꯤꯕꯒꯤ ꯃꯇꯧꯒꯨꯝ ꯅꯤꯡꯉꯥꯏꯕ ꯂꯩꯇꯅ ꯇꯨꯝꯗꯨꯅ ꯂꯩꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯃꯨꯕ ꯂꯤꯟ ꯑꯃ ꯆꯣꯡꯊꯣꯔꯛꯇꯨꯅ ꯅꯤꯡꯊꯧꯅ ꯇꯨꯝꯂꯤꯕ ꯐꯃꯨꯡ ꯑꯗꯨ ꯇꯥꯟꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯂꯤꯟ ꯑꯗꯨ ꯎꯕꯗ ꯁꯦꯂꯨꯡꯖꯥꯎꯗꯤ ꯁꯥꯎꯅꯤꯡꯕꯅ ꯃꯁꯥꯗ ꯑꯀꯤꯕ ꯂꯩꯈꯤꯗꯦ꯫
ꯂꯤꯟꯅ ꯇꯨꯝꯂꯤꯕ ꯅꯤꯡꯊꯧꯒꯤ ꯈꯨꯌꯥ ꯊꯝꯕꯥꯜꯗ ꯆꯤꯛꯀꯗꯧꯕꯒꯤ ꯀꯥꯡꯊꯣꯜ ꯃꯈꯣꯡꯗ ꯀꯥꯈꯠꯂꯛꯄꯗ ꯁꯦꯂꯨꯡꯖꯥꯎꯅ ꯆꯣꯡꯊꯣꯔꯛꯇꯨꯅ ꯀꯥꯡꯊꯣꯜꯅ ꯁꯗꯜ ꯑꯣꯏꯔꯒ ꯂꯤꯟ ꯑꯗꯨ ꯃꯇꯨꯞ 8 ꯊꯣꯛꯅ ꯀꯛꯊꯠꯂꯦ꯫ ꯑꯗꯨꯗꯒꯤ ꯂꯤꯟ ꯑꯗꯨ ꯃꯀꯣꯛ ꯃꯃꯩ ꯑꯣꯟꯊꯣꯛꯅꯗꯨꯅ ꯂꯨꯈꯨꯝꯗ ꯐꯨꯝꯖꯤꯜꯂꯦ꯫ ꯑꯗꯨ ꯐꯥꯎꯕꯗ ꯅꯤꯡꯊꯧꯗꯤ ꯅꯤꯡꯉꯥꯏꯕ ꯂꯩꯇꯅ ꯇꯨꯝꯂꯤ꯫ ꯃꯕꯨꯡꯉꯣꯒꯤ ꯃꯊ꯭ꯋꯥꯏ ꯀꯜꯂꯦ ꯈꯟꯗꯨꯅ ꯅꯨꯡꯉꯥꯏꯗꯨꯅ ꯁꯦꯂꯨꯡꯖꯥꯎꯅ ꯏ ꯇꯩꯕ ꯊꯥꯡꯁꯥꯡ ꯑꯗꯨ ꯄꯥꯏꯔꯒ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯅꯤꯡꯊꯧꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯏ꯫ ꯁꯦꯂꯨꯡꯖꯥꯎꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯎꯕꯗ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯂꯩꯕꯥꯛ ꯂꯩꯃꯅ ꯆꯤꯡꯅꯗꯨꯅ ꯅꯤꯡꯊꯧ ꯍꯥꯠꯂꯦ ꯍꯥꯏꯅ ꯀꯣꯏꯂꯥꯎ ꯂꯥꯎꯏ꯫ ꯑꯉꯝ ꯑꯊꯧ ꯃꯌꯥꯝ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯈꯨꯗꯛꯇ ꯁꯦꯂꯨꯡꯖꯥꯎ ꯑꯗꯨ ꯐꯥꯔꯦ꯫ ꯁꯦꯂꯨꯡꯖꯥꯎꯒꯤ ꯃꯁꯥꯗ ꯏ ꯆꯣꯡꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯏ ꯇꯩꯕ ꯊꯥꯡꯁꯥꯡ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯁꯤꯔꯝꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯑꯉꯝ ꯑꯊꯧ ꯑꯌꯥꯝꯕ ꯅꯤꯡꯊꯧꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯂꯛꯏ꯫ ꯏꯁꯤꯁꯤꯅ ꯇꯨꯝꯂꯤꯕ ꯅꯤꯡꯊꯧꯒꯤ ꯃꯁꯥꯗ ꯀꯨꯞꯂꯤꯕ ꯐꯤ ꯑꯗꯨ ꯏ ꯇꯩꯕ ꯎꯕꯗ ꯃꯌꯥꯝꯒꯤ ꯃꯄꯨꯛꯅꯤꯡꯗ ꯅꯤꯡꯊꯧ ꯁꯤꯔꯦ ꯈꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧꯗꯤ ꯅꯨꯡꯉꯥꯏꯔꯕ ꯃꯪ ꯑꯃ ꯃꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯝ ꯆꯪꯂꯛꯄꯗꯨ ꯇꯥꯔꯝꯗꯦ꯫ ꯃꯌꯥꯝꯅ ꯅꯤꯡꯊꯧ ꯁꯤꯔꯦ ꯈꯟꯗꯨꯅ ꯋꯥꯅꯔꯤꯉꯩꯗ ꯂꯩꯕꯥꯛ ꯂꯩꯃꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯅꯤꯡꯊꯧꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯀꯞꯂꯛꯏ꯫ ꯃꯌꯥꯝꯅ ꯀꯞꯅꯕ ꯃꯤꯈꯣꯜ ꯇꯥꯕꯗ ꯅꯤꯡꯊꯧꯗꯤ ꯇꯨꯝꯕ ꯌꯥꯗꯗꯨꯅ ꯃꯤꯀꯞ ꯊꯣꯔꯛꯂꯦ꯫ ꯃꯌꯥꯝꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯅꯤꯡꯊꯧꯅ ꯉꯛꯇꯨꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯪꯂꯛꯏ꯫ ꯂꯩꯕꯥꯛ ꯂꯩꯃꯅ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯑꯗꯨ ꯃꯊꯪ ꯁꯤꯠꯅ ꯅꯤꯡꯊꯧꯗ ꯍꯪꯒꯠꯂꯤ꯫ ꯑꯉꯛꯄ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯥꯅ ꯂꯨꯅ ꯆꯥꯅ ꯊꯝꯖꯔꯤꯕ ꯁꯦꯂꯨꯡꯖꯥꯎꯕꯨ ꯀꯧꯔꯒ ꯅꯤꯡꯊꯧꯅ ꯍꯪꯂꯛꯏ꯫ ꯁꯦꯂꯨꯡꯖꯥꯎꯅ ꯉꯔꯥꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯀꯥꯡꯊꯣꯜ ꯃꯈꯣꯡ ꯃꯔꯤꯅ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯑꯃꯗꯤ ꯃꯥꯅ ꯂꯤꯟ ꯍꯥꯠꯄꯗꯨ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯂꯤꯗꯨꯅ ꯅꯤꯡꯊꯧꯗ ꯇꯥꯍꯜꯂꯤ꯫ ꯑꯗꯨꯗꯒꯤ ꯃꯥꯅ ꯂꯨꯈꯨꯝꯗ ꯐꯨꯝꯖꯤꯟꯈꯤꯕ ꯂꯤꯟ ꯑꯗꯨ ꯂꯩꯄꯥꯛ ꯈꯣꯠꯇꯣꯛꯇꯨꯅ ꯅꯤꯡꯊꯧꯗ ꯎꯠꯂꯦ꯫ ꯑꯀꯤꯕꯒꯤ ꯃꯁꯛ ꯐꯪꯂꯕ ꯂꯤꯟ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯧꯅ ꯄꯦꯜꯂꯗꯨꯅ ꯃꯅꯥꯏ ꯁꯦꯂꯨꯡꯕꯕꯨ ꯆꯦꯠꯅ ꯀꯣꯟꯕꯤꯔꯦ꯫ ꯃꯅꯥ ꯃꯊꯨꯝ ꯆꯥꯎꯅ ꯄꯤꯗꯨꯅ ꯑꯆꯧꯕ ꯐꯝꯁꯨ ꯍꯥꯞꯄꯤꯔꯦ꯫ ꯁꯤꯔꯒꯗꯕ ꯅꯤꯡꯊꯧꯒꯤ ꯃꯊ꯭ꯋꯥꯏ ꯀꯟꯕꯤꯕꯒꯤꯗꯃꯛꯇ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯅꯨꯡꯉꯥꯏꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯀꯥꯡꯊꯣꯜ ꯌꯣꯟꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨ ꯂꯥꯛꯇꯨꯅ ꯊꯨꯡꯂꯔꯦ꯫ ꯅꯤꯡꯊꯧꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯗ ꯀꯥꯡꯊꯣꯜ ꯃꯃꯜ ꯑꯣꯏꯅ ꯁꯅꯥ ꯇꯥꯡꯒ 100, ꯂꯨꯄꯥ ꯇꯥꯡꯒ 100 ꯄꯤꯕꯤꯔꯦ꯫ ꯃꯗꯨꯅꯁꯨ ꯄꯦꯟꯗꯗꯨꯅ ꯃꯥꯅ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤꯕꯨ ꯆꯟꯗꯀꯪꯅꯥꯡꯗ ꯃꯅꯥ ꯑꯣꯏꯅ ꯄꯤꯗꯨꯅ ꯂꯨꯍꯣꯡꯕꯤꯔꯦ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯆꯟꯗꯀꯪꯅꯥꯡꯗꯨ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯂꯧꯗꯨꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯈꯨꯜ ꯑꯃꯗ ꯃꯆꯥ ꯌꯥꯝꯅ ꯄꯣꯛꯄ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯑꯃꯅ ꯈꯨꯜꯒꯤ ꯃꯈꯥ ꯊꯪꯕ ꯈꯨꯟꯗꯣꯟꯗ, ꯑꯇꯣꯞꯄ ꯑꯃꯗꯨꯅ ꯑꯋꯥꯡ ꯊꯪꯕ ꯈꯨꯟꯗꯣꯟꯗ ꯂꯩ꯫ ꯃꯈꯣꯏ ꯑꯅꯤꯁꯤ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯜꯂꯤ꯫ ꯃꯄꯥꯡꯒꯜ ꯃꯊꯧꯅꯥ ꯂꯩꯔꯕꯁꯨ ꯂꯥꯏꯔꯕꯗꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯕ ꯉꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯃꯈꯥ ꯊꯪꯕ ꯈꯨꯟꯗꯣꯟꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯋꯥꯈꯜ ꯇꯧꯏ, ꯑꯩꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯣꯊꯥꯗꯕ ꯃꯈꯩ ꯂꯧ ꯎꯗꯨꯅ ꯏꯪꯈꯣꯜ ꯀꯣꯏꯗꯨꯅ ꯅꯣꯝꯕ ꯑꯁꯤꯅꯗꯤ ꯏꯄꯥꯡꯒꯜꯗ ꯇꯦꯛꯇꯨꯅ ꯇꯣꯛꯂꯦ꯫ ꯏꯆꯥꯁꯤꯡ ꯑꯁꯤ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯕꯁꯨ ꯉꯝꯗꯦ꯫ ꯑꯗꯨꯅ ꯑꯩ ꯀꯩꯊꯦꯜꯗ ꯄꯣꯠ ꯆꯩ ꯌꯣꯜꯂꯒꯦ꯫ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥ ꯈꯔꯗꯨꯅ ꯆꯦꯡ ꯋꯥꯜꯂꯒ ꯏꯆꯥꯁꯤꯡ ꯑꯁꯤ ꯄꯤꯖꯔꯕꯗꯤ ꯃꯕꯨꯛ ꯊꯟꯕ ꯉꯝꯒꯅꯤ꯫ ꯑꯩꯁꯨ ꯄꯥꯡꯒꯜ ꯋꯥꯕ ꯈꯔꯗꯤ ꯐꯒꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤ ꯄꯣꯠ ꯄꯨꯔꯒ ꯀꯩꯊꯦꯜꯗ ꯌꯣꯜꯂꯨꯁꯤꯒꯦ? 9 ꯊꯣꯛꯅ ꯋꯥꯈꯜ ꯇꯧꯔꯛꯂꯦ꯫ ꯃꯃꯩꯊꯪꯗ ꯃꯍꯥꯛ ꯃꯈꯨꯠꯃꯛꯅ ꯁꯟꯊꯤꯅ ꯊꯨꯝꯄꯥꯛ ꯃꯆꯥ ꯃꯆꯥ ꯁꯥꯔꯒ ꯀꯪꯍꯜꯂꯦ꯫ ꯑꯀꯪꯕ ꯁꯟꯊꯤ ꯃꯄꯥꯛ ꯑꯗꯨ ꯂꯩꯍꯧ ꯂꯥꯅ ꯂꯥꯔꯣꯜ ꯅꯥꯏꯅ ꯌꯣꯝꯗꯨꯅ ꯃꯅꯥ ꯄꯥꯟꯕ ꯊꯨꯃꯣꯛ ꯑꯅꯤꯗ ꯃꯔꯣꯜ ꯂꯣꯟꯅꯗꯨꯅ ꯍꯥꯞꯆꯤꯜꯂꯦ꯫ ꯊꯨꯃꯣꯛ ꯃꯃꯥꯏ ꯑꯅꯤꯗꯨ ꯂꯥꯅ ꯃꯔꯣꯜ ꯅꯥꯏꯅ ꯊꯥꯅ ꯀꯨꯞꯁꯤꯜꯂꯒ ꯄꯥꯛ ꯍꯦꯛ ꯍꯥꯡꯇꯣꯛꯄ ꯌꯥꯗꯅ ꯄꯩꯌꯥꯅ ꯆꯦꯠꯅ ꯄꯨꯟꯁꯤꯜꯂꯦ꯫ ꯃꯅꯥ ꯄꯥꯟꯕ ꯊꯨꯃꯣꯛ ꯑꯅꯤꯗꯨ ꯄꯥꯕꯣꯠ ꯁꯦꯝꯂꯒ ꯂꯦꯡꯊꯣꯡꯅꯅ ꯄꯨꯔꯒ ꯀꯩꯊꯦꯜꯗ ꯌꯣꯟꯕ ꯂꯥꯛꯂꯦ꯫ ꯑꯋꯥꯡ ꯊꯪꯕ ꯈꯨꯟꯗꯣꯟꯗ ꯂꯩꯔꯤꯕ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯊꯕꯛ ꯏꯟꯈꯥꯡ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗꯗꯨꯅ ꯃꯆꯥꯁꯤꯡ ꯑꯗꯨ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯕ ꯉꯝꯗꯕꯗꯒꯤ ꯀꯩꯊꯦꯜ ꯀꯥꯒꯦ ꯈꯜꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯀꯔꯤ ꯄꯣꯠ ꯄꯨꯔꯒ ꯀꯩꯊꯦꯜꯗ ꯌꯣꯜꯂꯨꯁꯤꯒꯦ ꯈꯟꯕꯗ ꯈꯟꯐꯝ ꯊꯣꯛꯇ꯭ꯔꯕꯗ ꯃꯇꯨꯒ ꯇꯥꯟꯅꯔꯒ ꯁꯟꯖꯨꯡ ꯑꯗꯨ ꯁꯦꯡꯅ ꯆꯨꯝꯊꯣꯛꯂꯒ ꯅꯨꯡꯁꯥꯗ ꯐꯧꯗꯣꯛꯇꯨꯅ ꯁꯟꯖꯨꯡꯒꯤ ꯃꯅꯝ ꯀꯣꯛꯍꯜꯂꯦ꯫ ꯃꯅꯝ ꯌꯥꯎꯗ꯭ꯔꯕ ꯁꯟꯖꯨꯡꯗꯨ ꯈꯔꯨꯡ ꯃꯆꯥ ꯑꯅꯤꯗ ꯄꯤꯛ ꯊꯟꯅ ꯍꯩꯖꯤꯜꯂꯒ ꯆꯨꯍꯤ ꯁꯥꯗꯨꯅ ꯂꯥꯅ ꯂꯥꯔꯣꯟ ꯅꯥꯏꯅ ꯆꯦꯛꯁꯤꯟꯅ ꯈꯨꯝꯖꯤꯜꯂꯒ ꯄꯥꯛ ꯍꯦꯛ ꯍꯥꯡꯗꯣꯛꯄ ꯌꯥꯗꯅꯕ ꯄꯩꯌꯥꯅ ꯆꯦꯠꯅ ꯄꯨꯟꯁꯤꯟꯗꯨꯅ ꯃꯅꯥ パン바 투목 아니다 합라가 부라가 개티엘 따는 락레 마카 탕바 쿤돌다기 툼박 연바 락리바 누파 아두가 awang thangba khundondagi chuhi yonba lagliba nupa aduga makhoi anina chelna khunjaida kariba kaithel du tana laknabasi arapada masak unare awang khundagi lakpa nupa aduna makha khundagi lakpa nupa adu hek ubaga ada nupa amana polang anida thanna haptuna purakliba asi thumpak oiramlabadi nungai khranidako mapukningda khalagi
ꯃꯈꯥ ꯈꯨꯟꯗꯣꯟꯗꯒꯤ ꯆꯦꯟꯅ ꯆꯦꯟꯅ ꯀꯩꯊꯦꯜ ꯇꯥꯅ ꯂꯥꯛꯈꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯄꯨꯛꯅꯤꯡꯗꯁꯨ ꯑꯥꯗ ꯈꯔꯨꯡ ꯑꯅꯤ ꯂꯦꯡꯊꯣꯟꯅꯗꯨꯅ ꯑꯋꯥꯡꯂꯣꯝꯗꯒꯤ ꯂꯥꯛꯄ ꯑꯁꯤꯅ ꯄꯨꯔꯛꯂꯤꯕ ꯑꯁꯤ ꯆꯨꯍꯤ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯅ ꯅꯤꯡꯂꯤꯕꯁꯤ ꯊꯨꯡꯒꯅꯤꯗꯀꯣ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯈꯟꯅ ꯈꯟꯅ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯛꯂꯤꯕ ꯃꯈꯣꯏ ꯑꯅꯤꯗꯨ ꯈꯔ ꯈꯔ ꯅꯛꯁꯤꯟꯅꯔꯛꯇꯨꯅ ꯀꯩꯊꯦꯜ ꯌꯧꯔꯦ꯫ ꯀꯩꯊꯦꯜꯒꯤ ꯃꯇꯥꯏ ꯃꯇꯥꯏꯗ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯂꯦꯡꯊꯣꯡ ꯑꯗꯨ ꯊꯥꯔꯒ ꯉꯍꯥꯛ ꯑꯋꯥ ꯄꯣꯊꯥꯅꯔꯒ ꯅꯨꯃꯤꯠ ꯇꯥꯕ ꯃꯝꯁꯤꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯅꯈꯤ꯫ ꯅꯨꯃꯤꯠ ꯇꯥꯈꯤꯗꯨꯅ ꯃꯝꯁꯤꯜꯂꯛꯂꯕꯗ ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯡꯁꯨ ꯃꯌꯨꯝꯗ ꯍꯟꯒꯗꯕꯒꯤ ꯂꯥꯡꯅꯔꯛꯄ ꯃꯇꯝꯁꯤꯗ ꯃꯈꯥ ꯈꯨꯟꯗꯣꯟꯗꯒꯤ ꯂꯥꯛꯄ ꯊꯨꯝꯄꯥꯛ ꯁꯥꯗꯨꯅ ꯄꯨꯔꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯋꯥꯡ ꯈꯨꯟꯗꯣꯟꯗꯒꯤ ꯆꯨꯍꯤ ꯁꯥꯔꯗꯨꯅ ꯄꯨꯔꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯑꯗꯣꯝꯅ ꯄꯨꯔꯛꯂꯤꯕ ꯑꯁꯤ ꯀꯔꯤ ꯄꯣꯠꯅꯣ ꯍꯪꯂꯛꯂꯕꯗ ꯆꯨꯍꯤꯅꯤ ꯀꯩꯊꯦꯜꯗ ꯌꯣꯟꯒꯦ ꯄꯨꯔꯛꯄꯅꯤ ꯈꯨꯝꯃꯤ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯋꯥꯡ ꯈꯨꯟꯗꯣꯟꯗ ꯂꯩꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯗꯣꯝꯅ ꯄꯨꯔꯛꯂꯤꯕ ꯑꯁꯤꯅ ꯀꯔꯤ ꯄꯣꯠꯅꯣ ꯍꯪꯕꯗ ꯃꯈꯥ ꯈꯨꯟꯗꯣꯟꯗ ꯂꯩꯕ ꯅꯨꯄꯥ ꯑꯗꯨꯅ ꯊꯨꯝꯄꯥꯛꯅꯤ ꯈꯨꯝꯃꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯄꯨꯛꯅꯤꯡꯗ ꯅꯤꯡꯅꯔꯤꯕ ꯃꯈꯣꯏꯅ ꯄꯥꯝꯅꯕ ꯄꯣꯠꯁꯛ ꯑꯗꯨ ꯑꯣꯏꯔꯕꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯅꯔꯦ꯫ ꯑꯋꯥꯡ ꯈꯨꯟꯗꯣꯟꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯑꯗꯣꯝꯅ ꯄꯨꯕꯤꯔꯛꯄ ꯊꯨꯝꯄꯥꯛ ꯊꯨꯝꯃꯣꯛ ꯑꯅꯤꯗꯨꯒ ꯑꯩꯅ ꯄꯨꯖꯔꯛꯂꯤꯕ ꯆꯨꯍꯤ ꯈꯔꯨꯡ ꯑꯅꯤꯁꯤꯒ ꯄꯣꯠꯃꯥꯏ ꯍꯥꯡꯇꯣꯛꯅꯗꯅ ꯃꯃꯜ ꯊꯤꯅꯗꯅ ꯄꯣꯠꯀ ꯑꯣꯟꯅꯁꯤ ꯍꯥꯏꯕꯕꯨ ꯑꯗꯣꯝꯒꯤ ꯄꯨꯛꯅꯤꯡꯗ ꯀꯔꯤ ꯈꯟꯕꯤꯕꯒꯦ ꯍꯪꯂꯛꯂꯕꯗ ꯃꯈꯥ ꯈꯨꯟꯗꯣꯟꯒꯤ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯑꯩꯅ ꯄꯥꯝꯖꯕꯗꯨ ꯊꯣꯛꯂꯦ ꯍꯥꯏꯔꯛꯏ꯫ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯅꯗꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯥꯅ ꯄꯨꯅꯔꯛꯄ ꯂꯦꯡꯊꯣꯡ ꯑꯗꯨ ꯑꯣꯟꯊꯣꯛꯅꯔꯒ ꯄꯣꯠꯃꯥꯏ ꯍꯥꯡꯇꯣꯛꯇꯅ ꯌꯦꯡꯅꯗꯅ ꯃꯔꯦꯡ ꯕꯥꯟꯗ ꯊꯥꯡꯒꯠꯅꯔꯒ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯅꯗꯅ ꯃꯌꯨꯝ ꯇꯥꯅ ꯆꯦꯟꯅ ꯂꯥꯛꯅꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯂꯝꯕꯤꯗ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕꯗ ꯑꯁꯦꯡꯕꯗꯨ ꯈꯪꯂꯛꯂꯕꯗꯤ ꯁꯥꯎꯗꯨꯅ ꯇꯥꯅꯔꯛꯀꯅꯤ꯫ ꯑꯗꯨꯅ ꯃꯥꯅ ꯇꯥꯅꯔꯛꯂꯕꯁꯨ ꯐꯪꯗꯅꯕ ꯍꯦꯛ ꯉꯝꯕ ꯃꯈꯩ ꯆꯦꯟꯒꯦ ꯃꯄꯨꯛꯅꯤꯡꯗ ꯈꯟꯅꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯋꯥꯕ ꯈꯪꯗꯅ ꯍꯨꯃꯥꯡ ꯇꯞ ꯇꯥꯕ ꯃꯈꯩ ꯆꯦꯟꯅꯔꯛꯄꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯂꯦꯡꯊꯣꯡꯗꯨ ꯁꯨꯃꯥꯡꯗ ꯊꯥꯔꯒ ꯃꯐꯝꯗꯨꯗ ꯐꯝꯊꯗꯨꯅ ꯅꯨꯡꯁꯥ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯅꯗꯨꯅ ꯑꯋꯥ ꯄꯣꯊꯥꯅꯈꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯔꯒ ꯃꯥꯒꯤ ꯅꯨꯄꯤ ꯀꯧꯊꯣꯛꯇꯨꯅ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕꯁꯤ ꯃꯃꯜ ꯌꯥꯝꯂꯕ ꯄꯣꯠꯅꯤ ꯈꯟꯅꯔꯗꯨꯅ ꯄꯣꯠ ꯑꯗꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯊꯝꯅꯈꯤ꯫ ꯑꯋꯥꯡ ꯈꯨꯟꯗꯣꯟꯗ ꯂꯩꯕ ꯊꯨꯝꯄꯥꯛ ꯄꯨꯔꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯅꯨꯄꯤꯅ ꯅꯨꯃꯤꯠꯇꯨ ꯆꯔꯨꯅ ꯁꯤꯡ ꯌꯥꯡꯗꯨꯅ ꯍꯪꯒꯥꯝ ꯊꯣꯡꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯄꯣꯔꯛꯄ ꯊꯨꯝꯄꯣꯠ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯃꯊꯛ ꯊꯪꯕ ꯂꯩꯍꯧ ꯂꯥꯅ ꯌꯣꯝꯕ ꯊꯨꯝꯄꯥꯛ ꯑꯃ ꯂꯧꯔꯒ ꯌꯣꯝꯂꯤꯕ ꯂꯥꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯊꯨꯝꯄꯥꯛꯇꯨ ꯃꯌꯥꯏꯗ ꯇꯪꯈꯥꯏ ꯇꯥꯅ ꯊꯨꯒꯥꯏꯔꯒ ꯍꯪꯒꯥꯝ ꯊꯣꯡꯂꯤꯕ ꯎꯌꯥꯟꯗ ꯊꯥꯛꯂꯦ꯫ ꯑꯇꯣꯞꯄ ꯇꯪꯈꯥꯏ ꯑꯗꯨꯅ ꯁꯒꯥꯏ ꯃꯊꯛꯇ ꯂꯥꯅ ꯌꯣꯝꯂꯒ ꯊꯝꯂꯦ꯫ ꯆꯔꯨꯅ ꯁꯤꯡ ꯌꯥꯡꯗꯨꯅ ꯊꯣꯡꯕ ꯌꯦꯟꯁꯥꯡꯅꯤꯅ ꯃꯩ ꯃꯨꯠꯈꯤꯗꯨꯅ ꯌꯦꯟꯁꯥꯡꯗ ꯊꯥꯛꯂꯤꯕ ꯊꯨꯝꯗꯨꯒꯤ ꯃꯁꯛ ꯎꯕ ꯐꯪꯈꯤꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯣꯜꯂꯒ ꯃꯨꯜꯂꯝꯂꯒꯅꯤ ꯈꯜꯂꯗꯨꯅ ꯊꯥꯡꯊꯔꯦ꯫ ꯀꯩꯊꯦꯜ ꯀꯥꯕꯗ ꯋꯥꯔꯕ ꯃꯋꯥꯒꯤ ꯆꯥꯅꯅꯕ ꯆꯥꯛ ꯍꯥꯟꯅ ꯊꯤꯔꯒ ꯄꯨꯊꯣꯛꯇꯨꯅ ꯄꯤꯖꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯍꯪꯒꯥꯝ ꯃꯍꯤ ꯑꯗꯨ ꯍꯩꯔꯒ ꯃꯄꯪ ꯈꯔ ꯂꯧꯊꯔꯒ ꯆꯥꯒꯦ ꯇꯧꯕꯗ ꯍꯪꯒꯥꯝ ꯃꯅꯥꯗ ꯁꯟꯊꯤ ꯃꯀꯨꯞ ꯄꯛꯄ ꯎꯕꯗ ꯃꯇꯨꯗ ꯍꯪꯒꯥꯝ ꯆꯥꯝꯕ ꯁꯦꯡꯗꯦ ꯆꯩꯕꯤꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨ ꯃꯍꯥꯛ ꯆꯥꯛ ꯂꯥꯃꯟꯈꯤꯕꯅ ꯍꯪꯒꯥꯝ ꯃꯍꯤ ꯇꯣꯠꯂꯤꯕ ꯆꯥꯛꯇꯨ ꯆꯈꯣꯝ ꯑꯃ ꯍꯨꯛꯂꯒ ꯍꯪꯒꯥꯝ ꯃꯅꯥ ꯈꯔꯁꯨ ꯃꯌꯥꯗ ꯍꯨꯛꯆꯤꯜꯂꯒ ꯁꯥꯏꯕꯗ ꯁꯟꯊꯤꯒꯤ ꯃꯅꯝ ꯅꯝꯊꯤꯕꯅꯦ, ꯑꯌꯥꯛꯄ ꯃꯍꯥꯎꯅꯦ, ꯑꯅꯤꯅ ꯌꯣꯠꯁꯤꯟꯕ ꯌꯥꯗꯗꯨꯅ ꯑꯣꯊꯣꯛꯂꯦ꯫ ꯃꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯗꯨꯅ ꯁꯒꯥꯏꯗ ꯊꯝꯂꯤꯕ ꯊꯨꯝꯄꯥꯛ ꯃꯆꯦꯠꯇꯨ ꯄꯨꯊꯣꯔꯛꯎ ꯌꯦꯡꯒꯦ ꯍꯥꯏꯔꯕꯗ ꯃꯇꯨꯅ ꯄꯨꯊꯣꯔꯛꯂꯒ ꯃꯋꯥꯗ ꯄꯤꯗꯨꯅ ꯐꯥꯛꯇꯣꯛꯇꯨꯅ ꯌꯦꯡꯕꯗ ꯁꯟꯊꯤꯅ ꯁꯥꯕ ꯊꯨꯝꯄꯥꯛꯅꯤ ꯈꯪꯂꯦ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯁꯥꯎꯕꯒꯤ ꯃꯍꯨꯠꯇ ꯏꯁꯤꯅ ꯅꯣꯛꯂꯦ꯫ ꯅꯨꯃꯤꯠꯇꯨ ꯀꯅꯥ ꯑꯃꯠꯇ ꯌꯦꯟꯁꯥꯡ ꯑꯗꯨ ꯆꯥꯅꯗ꯭ꯔꯦ꯫ ꯆꯒꯪ ꯈꯔ ꯆꯥ, ꯏꯟꯁꯥꯡ ꯆꯥꯝꯗꯨꯅ ꯈꯔ ꯆꯥ, ꯅꯨꯃꯤꯠꯇꯨꯃ ꯃꯕꯨꯛ ꯊꯟꯅ ꯆꯥꯅꯗ꯭ꯔꯦ꯫ ꯂꯥꯛꯆꯩ ꯈꯜꯂꯨꯕꯗ ꯁꯥꯎꯅꯤꯡꯕꯅꯦ, ꯃꯇꯨ ꯃꯆꯥꯁꯤꯡꯒꯤ ꯃꯃꯥꯡꯗ ꯑꯄꯪꯕ ꯇꯥꯕꯒꯤ ꯏꯀꯥꯏꯕꯅꯦ꯫ ꯅꯨꯄꯥ ꯑꯗꯨ ꯋꯥꯈꯜꯅ ꯅꯨꯡꯕꯨꯡꯅꯅ ꯁꯥꯡꯂꯕ ꯑꯍꯤꯡꯗꯨ ꯃꯤꯀꯞ ꯑꯃꯠꯇ ꯇꯨꯝꯗꯅ ꯋꯥꯅ ꯈꯥꯡꯈꯤ꯫ ꯑꯁꯣꯝ ꯃꯈꯥ ꯈꯨꯟꯗꯣꯟꯗ ꯆꯨꯍꯤ ꯆꯐꯨꯅꯤ ꯈꯟꯗꯨꯅ ꯄꯨꯔꯛꯄ ꯅꯨꯄꯥ ꯑꯗꯨꯒꯤ ꯏꯃꯨꯡꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯉꯟꯇꯥꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯃꯆꯥꯁꯤꯡꯗꯨ ꯄꯤꯖꯔꯒ ꯇꯨꯝꯍꯟꯈ꯭ꯔꯦ꯫ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯝꯗꯥꯏꯗ ꯃꯇꯨꯗ ꯃꯥꯅ ꯄꯨꯔꯛꯄ ꯆꯨꯍꯤꯗꯨ ꯃꯍꯥꯎ ꯌꯦꯡꯒꯦ ꯈꯔ ꯀꯜꯂꯒ ꯍꯩꯌꯨ ꯍꯥꯏꯔꯛꯂꯕꯗ ꯆꯥꯛ ꯆꯥꯔꯤꯕ ꯃꯇꯨꯅ ꯈꯨꯠ ꯍꯥꯝꯗꯣꯛꯂꯒ ꯈꯔꯨꯡ ꯃꯈꯨꯝ ꯍꯥꯡꯗꯣꯛꯇꯨꯅ ꯀꯜꯂꯒ ꯆꯨꯍꯤ ꯈꯔ ꯃꯋꯥꯒꯤ ꯆꯥꯛꯇ ꯍꯩꯔꯦ꯫ ꯆꯥꯛꯇ ꯍꯦꯛ ꯍꯩꯕꯗ ꯁꯟꯌꯨꯡ ꯃꯅꯝꯅ ꯃꯅꯥꯇꯣꯟꯗ ꯌꯩꯕꯗ ꯃꯍꯥꯛ ꯆꯤꯡꯅꯔꯦ꯫ ꯊꯥꯡꯒꯠꯇꯨꯅ ꯃꯅꯝ ꯅꯝꯃꯨꯕꯗ ꯆꯨꯍꯤ ꯅꯠꯇꯦ ꯁꯟꯌꯨꯡꯅꯤ ꯈꯪꯂꯕꯗ ꯃꯍꯥꯛꯁꯨ ꯁꯥꯎꯔꯦ꯫ ꯃꯥꯅ ꯇꯧꯕꯅ ꯃꯥꯅ ꯐꯪꯕꯅꯤ, ꯑꯩꯅ ꯇꯧꯕꯅ ꯑꯩꯅ ꯐꯪꯕꯅꯤ ꯈꯟꯗꯣꯛꯂꯦ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯅꯤꯗꯨ ꯃꯁꯥꯅ ꯇꯧꯖꯕ ꯐꯠꯇꯕꯒꯤ ꯊꯕꯛꯀꯤ ꯃꯍꯩꯗꯨ ꯃꯁꯥꯅ ꯑꯃꯨꯛ ꯐꯪꯖꯕꯅꯤ ꯈꯟꯅꯔꯗꯨꯅ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯆꯠꯇꯨꯅ ꯎꯅꯔꯒ ꯆꯝꯊꯣꯛꯅꯒꯦ ꯂꯦꯞꯅꯈꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯆꯥꯉꯜ ꯆꯥꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯥꯒꯤ ꯌꯨꯝꯗꯒꯤ ꯊꯣꯛꯅꯔꯛꯂꯦ꯫
खरा चलगा लंबीदा मखोय अनि थेंगनरे मुन्ना मुन्ना येंगनरे मसक मसक खंगनरे कौनबदी पाक ngamnade awang khundonda leiba sauganba nupa aduna adombu ngarang unaba thumpak pubirakpadu oiribra hangaklabada mani chumi pubirakpa marup khumjai makha khundonda leiba nupaduna magi paukhumdu tabada makhoi ani nokminare marosing mathona manai mapukningda khanaraga numittuda matau sanare awang khundonda leiba nupaduna itaw aikhoi ani na tawruriba thabak asi itu isa thakpa ngamnaba tawrubani masi kanadasu haidoknagumsi atopa mina takhraga aikhoi bu usitloi pukjel khoijel tinaba aikhoi ani asi itaw sanarabanina punna nominarabadi maduda phanglakpa adu aikhoi ani chap manana yenasi hainaduna yanare madudagi makhoi da yaunarakpa acha athak adu puthoklaga phaminaduna chaminare asumna ngahak phaminaduna wari sanaraba matungda awang khundonda leiba nupa aduna itawbu aigi yum manakta inakhunba nupa amasire magi nupi lukhrabi adu selthum marang kaina pai lukhrabi samu loibi haina miyamna khangne aikhoi ani changduna thok tawraga mangonda sel khara lauthokchi seldu yenasi itawna sikhiba nupa aduga yamna luna tinaramba marup sasinaro mana hinglingaida mangonda ton khiba seldu singlamde aduna hojik singbiro thajadraga mongphamda chattuna hangnarusi hayu lukhrabi aduna mongphamda laktuna paisadu singura singanura hanglakpada aina mongphamda lotuna leiraga singu hairake asumna ngangnaruduna makhoi ani laklaga makha khundonda leiba matawdu lukhrabi gi mayumda thajillamlaga mana mongpham tana chatkhiduna mongphamgi leipaktu khotuklaga manungda lotuna leire makha khundonda leiba nupaduna lukhrabi gi yumda changlaklaga itaw leibra hanglakle lukrabina natawdi leikhidaba tha phajilakle haraklabada nupadu itaw kauduna makhol thokna kapsinnarakle mana kappadu taraga lukrabi adusu kapningduna kaplakle asumna ngaiha kapminaramlaga nupa aduna lukrabidu yenglaga ibema itawna siramdaida ibemada kari sinarambi hanglaklabada karisu sinaramde khumlaki onthokpanida ana chaina khol khangbada budilau sing mangkhibana itawna kauduna hairamdaba oiba tare aiga itawga hidinga lalonba chatminabada aigi sel khara itawna pukhi madu itawna yumda laklaga lauro takpirami adubu aisu naaduna leirure ngasi ngarangda khara phaduna chathoraklibani aina hairiba asi ibemagi napukningda chingnaduna karigumba thajadaba leirabasu aikhoi ani mongphamda chattuna hangminarusi itawdi minamba yadaba achumba ngangba misakni itawna seldu singkho hairaktrabadi ai karimata laujaroi nupadugi marik chumba wangangdu taba amadi mapuksel tingba matawdu ubada lukhrabi adu thajare phare aikhoi ani chatminaraga mongphamda hangminaru rasik lepnare madudagi makhoi ani laktuna mongpham yoraklaga nupa aduna mataw kauraga kapsinare ho itaw ibungo nungsiba aikhoi anina hidinga lalonba chatminnabada waminnakiba nungaiminnakiba khallubada natawdi thamoi puba yadre itawna sel khara pukhibadu itawna takpiramba matung ina aina matam chana laklamlabadi itawna siramdaida soidana singlamgadabani matam aduda aidina aduna leirubana lakpa ngamhaudre natawbu waraubiganuko itawdi hinglingaida minamba yadaba achumba ngangba misakni ngasi aina laklingaisida itawna pukhiba seldu laujarage haibabu itawgi pukningda kari chingnaba leibagi hairakle nupa adugi wadu taraga magi nupi lukrabina hoi bungo nupa asina hairiba sel adubu singura singanura hangaklabada mongphamda lotuna leiriba awang khundonda leiba nupa aduna singu hairakle madu tabada lukrabidu thajaraduna mayumda laklaga lupa khawjau ama puthoktuna ibung asina loinarasi haiduna pire nupa aduna phare ibema mahut marai thinaba yaba natte haiduna lupa khawjau adu puraga thuna yangna mapan thorakle channa mana wakhal tawi aina pairiba lupa khawjau asi aikhoi ani yenarabadi tangkhai amamamda phangnaragani maduna aigi leita laira kokpa yaroi senpham asi mangonda pidana itomta laurage khalladuna lupa khawjau adu pairaga mahak mayum tana chelakle asomda mongphamda asiba saduna lotliba nupaduna haugalakpada sikhiba nupa aduna hinglingaida tunglamba khuyada lukrak thaba khongup khugrang anidu magi nupina puraktuna mongphamda thanambadu
ꯃꯥꯅ ꯊꯦꯡꯅꯗꯨꯅ ꯃꯗꯨ ꯄꯨꯔꯒ ꯂꯥꯛꯂꯦ ꯃꯍꯥꯛꯅ ꯃꯇꯥꯎꯗꯨ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯕꯒꯦ ꯀꯣꯏꯅ ꯂꯩꯅ ꯌꯦꯡꯕꯗ ꯂꯨꯄꯥ ꯈꯧꯖꯥꯎ ꯑꯃ ꯄꯥꯏꯔꯒ ꯃꯌꯨꯝ ꯇꯥꯟꯅ ꯆꯦꯜꯂꯤꯕꯗꯨ ꯎꯔꯦ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯁꯥꯎꯔꯗꯨꯅ ꯑꯁꯝꯕ ꯂꯝꯕꯤ ꯐꯥꯎꯔꯒ ꯆꯦꯜꯂꯛꯇꯨꯅ ꯃꯥꯒꯤ ꯃꯃꯥꯡ ꯊꯥꯅ ꯂꯥꯛꯂꯒ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯈꯣꯡꯎꯞ ꯈꯣꯡꯒ꯭ꯔꯥꯡꯒꯤ ꯌꯦꯠ ꯊꯪꯕ ꯅꯥꯃꯗꯨ ꯊꯥꯗꯔꯦ ꯈꯔ ꯑꯃꯨꯛ ꯆꯠꯂꯒ ꯑꯣꯏ ꯊꯪꯕ ꯈꯣꯡꯎꯞ ꯅꯥꯃꯗꯨ ꯊꯝꯂꯒ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯍꯧꯕ ꯃꯣꯡꯁꯣꯡ ꯑꯃꯒꯤ ꯃꯔꯨꯝꯗ ꯆꯪꯁꯤꯜꯂꯒ ꯂꯣꯠꯇꯨꯅ ꯂꯩꯔꯦ ꯂꯨꯄꯥ ꯈꯧꯖꯥꯎ ꯄꯥꯏꯗꯨꯅ ꯆꯦꯜꯂꯤꯕ ꯅꯨꯄꯥꯗꯨ ꯈꯣꯡꯎꯞ ꯈꯣꯡꯒ꯭ꯔꯥꯡ ꯅꯥꯃ ꯂꯝꯕꯤꯗ ꯃꯇꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯆꯪꯁꯤꯜꯂꯒ ꯃꯈꯣꯡ ꯌꯦꯠꯇꯨ ꯊꯤꯡꯖꯤꯟꯗꯨꯅ ꯌꯦꯡꯕꯗ ꯆꯞ ꯆꯥꯔꯦ ꯄꯥꯝꯂꯦ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯅꯥꯃꯗꯨ ꯂꯩꯇ꯭ꯔꯕꯗꯤ ꯇꯣꯡꯕ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯄꯥꯏꯈꯠꯂꯒ ꯑꯃꯨꯛ ꯊꯅꯝꯂꯦ ꯈꯔ ꯆꯠꯂꯒ ꯑꯣꯏ ꯊꯪꯕ ꯈꯣꯡꯎꯞ ꯈꯣꯡꯒ꯭ꯔꯥꯡ ꯅꯥꯃ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯊꯦꯡꯅꯔꯦ ꯃꯗꯨꯁꯨ ꯃꯥꯅ ꯃꯈꯣꯡ ꯑꯣꯏ ꯊꯪꯕꯗꯨ ꯊꯤꯡꯖꯤꯟꯗꯨꯅ ꯌꯦꯡꯕꯗ ꯆꯞ ꯆꯥꯔꯦ ꯉꯁꯥꯏ ꯃꯥꯅ ꯎꯞꯁꯤꯟꯗꯨꯅ ꯌꯦꯡꯕꯗ ꯌꯦꯠꯅꯤ ꯃꯁꯤꯅ ꯑꯣꯏꯅꯤ ꯈꯣꯡꯎꯞ ꯑꯅꯤꯁꯤ ꯑꯃꯠꯇꯅꯤ ꯈꯪꯂꯗꯨꯅ ꯑꯅꯤꯃꯛ ꯈꯨꯜꯂꯒ ꯄꯨꯔꯒꯦ ꯈꯜꯂꯛꯂꯦ आदा ताहौबा खोंगुप नामदु खुनबा चटपदा करिगुंबा इताव अदु लाक्तुना थेंगनरबदि अइना पुरक्लिबा लुपा खौजाव असि तंखाय अमा माना लहौरगनि अइना लुपा खौजाव असि यावदना चटलबदि मागा थेंगनरबसु ngamnaba ngangnarage paisa piba yade khalladuna mana pairiba lupa khawjaw adu lambi mataida leiriba mongchong adugi mayada leipa khotoklaga thumjille adudagi manakta tariba oi thangba khungup khungrang namadu khullaga atopa namadu lawba chatki mongchong marumda lotliba nupa aduna mana mongchongda lotlibadu uhauraduna leiba khotoklaga lupa khawjaw adu puraga masu mayum tana chelakle mayum hek yaubaga mahakna lupa khawjaw du magi nupida sinare magi nupida kanagumba masak khangdaba nupa amana mabu hangba laklabadi na aduna leiri ngasiga thana mangani sure wa ngangde mi unaba yade imungda changhalakanu haina sinare asomda khongup khugrang khunba chatkhiba nupa aduna khongup khugrang namadu khullaga khongup anidu tongsille chap chare nupa aduga su unadrabada mahak mathwai nungairaduna isai ngangladuna mana lotlamba lupa khawjaw adu lawba lakpada lotphamda lupa khawjaw du leiramdre mana lupa khaw adu leipa khotoklaga lotpadu mataw aduna uhauduna madu puraga mahak mayumda chatlamlaga ni khalladuna nupa adugi mayum hangladuna lakle khara chatlaga nupa adugi mayum thengnare changlaktuna hangbada matuna madi naduna leiba ngasiga thana numit mangani sure wa ngangde mi unaba yade khumlakle nupi adugi wadu tabada nupa adu ngaihak wakhal tawraga itawna wa ngangdana naribadu laina khangi ai yenglaga soidana phagani haiduna imungda changlakle matawdu lakpa ubada nasinnariba nupadu makok khumjinduna laikhre mana matawdu hanna kobada khumlaktre tasinadre khangladuna matawgi nupida tiki mapak ama mai tharaga purau phattaba lai oknare lai tanthokhtaba yade hairakle nupi aduna tiki mapak ama mai tharaga nupaduda pire mai sakpa tiki aduna nasinnariba matawgi phaiganda thamlaga machilna he tinmu phattaba laimu phattaba laitainarabani haina tiki mapakta kambada maichak khangba ngamdaduna mamit usilambadu pangthorakle itaw kaurakle wa nganglabada mataw aduna mamit pangthoktuna wa nganglabada mai chakpa tiki du maphaigandagi lauthoklaga hundokre nasinnaba yadaduna hiplambadagi hawgalaklaga itawna nabuk phattaduna lupa khawjaw du puraga nayumda chenbaduda sauningduna tawbani lupa khawjaw asi machil thoktri hojik aikhoi ani yenthoknarasi hairabada yanaraduna makhoi anina khawjaw aduda yawriba lupa adu chap manana yenakhi sel aduna awat apaminaduna lairaba koktuna makhoi ani nungaina pankhi wari asi matang asida loisinjare wari si libada soikiba yawrabasu tabiriba pumna makna ngakpinaba nolukna haijari